Assistant Professor, Department of Manipuri, Manipur University. Loina Chief Guest Kimpham Langanation Bigataba, Professor N. Lokendra Singha, Honorable Vice Chancellor, Manipur University. Amadi, President Kimpham Langanation Bigataba, Tokchong Chunamani Singha, President, Manipur University Student Union. Thokuran Singha Mukamasida, Yorkra Bagitaza, Silazaraga, Thoramasi Hunabagitamakta, Nasiki, Chief Guest on Election Bigataba, Professor N. Lokendra Singha, Guest of Honor on Election Bigataba, Professor M. Premjit Singha, Professor Irong Gambir Singha, Dr. Nauran Tomba Singha, Loina, President on Election Bigataba, Toktom Chanamani Singha, Dice Tanta Lekat Biagnaba, Gidamakta, Nologna Hajari. Another committee report. Madung tarakpaw na nasing iyakay sa pinagalitamagta diya marang timbus kaya sa pagkakotosyo.
lamdam lam nung siya si bungapi sen biramba thauba kaya tuna ay bungo poire lamdam lam nung siya si gitamata miana sagai tatabu kaduna Thawai na pontha api khiba korong nongka langitan kraba thawai singa duda Yai bi thawai singa du na mapuma gi lai ponda ingna singna lai na bani haidana lai rangi khujum matang katsaba Yai bi thawai singa su singna lai bamaktabu bina biramuni loine thau ngasi kau pa korong nong thoram dana si bu pangthuk sarakpati ngasi kau pa korong nong dagi poire lamdam lam nung si ek tari na khundari ba salai tari na khunsi balamdam masida leipak dana mara tapaning thau pun si ba ing na sing na pan ba chau khat balamdam oi balamdam mama oira sanu haidana ai bu magi ngang lo khada hana thau ni deri lai ning thau ngasi kau ba korong nung na pari na mung tai bang mahai kola sigi na pari na mung kaya na thauram thau kai pang thuk jarakpati Tikka kaidana thauram masi buloi ba phau bang thuk bang ambada supina biram moidana singu magi nganglo kha hanna punim jarami na pari wang pa silai rong basumatam magi tamlo lai na laksalak pana jawagi pandulum jaragi samna setkibani sa samna hanjan jaragi tiana setkibani sa tiana hanjan jaragi hai kau panai pani haya kau pinai mani hai haya hayum
ꯂꯥꯛꯇ꯭ꯔꯕ competition asida saruk yabigadoriba participants singbu Manipur University Student Union gi mohut sinjaraga ikai khumna buchari amadi taram uksari loinana ngasigi thorom asida thorom mapu oina saruk yabiriba mingoina hakatsarabada ikai khumna jariba chief guest ki phomam langda Oza Professor N. Lokendra Singh, Honorable Vice Chancellor, Manipur University, Amadi Nasigi President ki phomphom langda Thoksom Sonamani Singh, President Manipur University Student Union, Amadi Guest of Honors ki phomphom langda Lengsin Biriba, Professor M. Premjit Singh, Dean of Students Welfare, Manipur University, Amadi Professor Irom Gambhir Singh, Head of Department of English and Cultural Studies, Manipur University, Dr. Nauram Sanatomba Singh, Assistant Professor, Department of Manipuri, Manipur University, Manipur University Student Union ke mohut sinjaraga asigi thorom asida thorom mapu oina saruk yabibagi damakta aingai letana thakat phongdoksari amadi taran moksari amadi asigi thorom asida haijarubada harau harau nakpagi lakpikiriba print and electronics media gi lakpiriba isil nok singbusu musugi mohut sinjaraga aingai letana taran moksari amadi tinbiriba marumapang ichilinau Ozaguru Kwai Kibikna, Nasigi Toromasi, Hobudagi Logo for Saruga View Haidana, Organizing Committee Mochin Zeraga, my Pipe Nomota, Ikokmona Hajari. Takachari. Makta, Jose Musugi, Finance Secretary and a pipe pump by Biriba, OK and Kadri Mayumbo, State Takta Kokachari. Nasi August Kitang Tarawundoi, Patriots Day. Tawasing Giningsing Limit from Manipur University Students Union as a Duna Chai Sigiso Senate Hall Art Science Department Senate Hall Asida Nasidu Pangsok Pa House of Pagalunana and Motada Nasigi Chief Guest Kipum Landings in Biriba Kukai Kudimo Pulimjing Biriba Hangatarabada Professor N. Lokendra Singh Honorable Vice Chancellor Manipur University Bu Kakun the Watchery Nishubuda Guest of Honor Kipum Landings in Biriba Mingon Hangatarabada Professor M. Premjit Singh, Dean of Students Welfare, Manipur University, and Subada Professor Irom Gambhir Singh, Head of Department of English and Cultural Studies, Manipur University, Busu Kokon Kurumjari, Duga Subada Dr. Nauram Sanatomba Singh, Assistant Professor, Department of Manipuri, Manipur University, Busu Takapafong Dokchari, Musin Kokon Kurumjari, Duga si Dice member and Pambiriba, Manipur University Students Union, Manipur Mahiris. Manipur University Mahirising Bulamjing Biriba, Kakadimaki Yamba, Toksom, Sanamani Singbuso, Taram Nokcheri, Komona, Kakam the Butchery, Duga Mandarin Sing Biriba, Print and Electronic Media Game of Sing, Aduga, Ozasing, Aduga, Tonga Department, Biriba, Marup Sing of Pangsing Yam by Chasing Buso, Manipur University Students Union, Taram Nokcheri. I say, Hokiba, Jahi 1891 that Tokiba, Adugum Lava, Manipurgi. Hogi Puariga Sabonaduna, Adam Layer Gadaba, Manipur Hariba, Lamdam, Matam Dugina, and Dugumlava Independent Kingdom Sigina, Kogi, Indian Union, Fanangatin Krava, India State Amon and Laiba State, Asina, Karigidamakta, Patriots de Pantok Libano, Aduga, Manipur University Students Union and Karigidamakta, Patriots de Pantok Libano, Haidu, Manipur University Students Union, Musugi, Miyang Dagi, Hafet Samatam Zaga. Manipur University Students Union Musuhari Basi Kogi Manipur University the Tambiriba Satra Pai Kudimaki Medetna the election Taguna Kajar Aganda Manipur University Satra Singi Awanapa Dukum Lava Grabens Adigi Atotopa Shushin and the Dakar Matamatam Matuna Econ Authority the Hajaduna Authority the Katanatana Paliba Manipur Lenga Musum India Lenata Matamatan Matuna Ecogi Dakar Tabasing Hidana Lagli Makatana show them Hakikani Aduga Aduk Haukraba Adugum Lava Patriots Day Thorum Asi Nasima Tokyo Labak Iran Manu Mashida Manipur University Students Union Akarimota Pang Tokyo
हाइबदु कोई ओजासिंग मफम दा मणिपुर यूनिवर्सिटी स्टूडेंट्स यूनियन ना तौजनिंग अपील दी थोई पृथ्वी की मफम अतैसिंग थोपदोइना मणिपुर दसु अखोगी पुवारीगा सागोन हौरगदौबा अखोगी काउबा ngamroidaba adugunaba tamchiraba mihad minai natragana ato atopa अखोइना पन्म फाउबदा हंगुनिंगाई ओइरबा केबगी मसेक फंगलबा थोदोक वाथोक या मरम थोकली अदुबु अरोइबदि मसि अखोइ चेदा तागनी हिस्ट्री की पुवारीगा लातमदा चंदुना लाइखिगनी अदुना हिस्ट्री ओलकदौरबा ngasiga थौदोक वाथोकसिंग असि अखोइगी लान असिदा यावरिबा नत्रगना थौदोक वाथोकसिंग यावरिबा मियोइसिंग अदुना हेना कंसर्न ओइबदगिदि एकाडेमियादा लेरिबा एकाडेमिशियनसिंग यूनिवर्सिटी के माइरोइसिंग छात्रसिंग ओजासिंग असिना अखोइगी अखोइना कुमना सेना हौद्रगदि अखोइगी पुवारी असि अखोइना थोलिबा थौदोकतुदगी हेना मिसगाइड तौगिदुना मिसलेड तौखिबा याबा ओथोपा पुनम अदु अखोइ मणिपुर यूनिवर्सिटी स्टूडेंट्स यूनियन ना मणिपुर यूनिवर्सिटी लेबिदबो ओजासिंग मफमदा तौजनिंगबा अपील दी लाकदोरिबा हिस्ट्री के लातम चंगदोरिबा अमसुंग तोगाई तोगाइबा अखोइगे पुवारीबु लाना लमजिंगबा यारकदबो मखलगी अदुगुनबा खोंथांसिंग सिंग अदु सेना मिननबगिदमक्ता कुपना सेनबियु अखोइसु सेनजगे अदुगा अखोइना थोखरिबा थौदोक वाथोकसिंग असि पांथोलिबा असि अखोइना कनागुंबा अमतदा नत्रगना महिरोय अमतदा ओजा अमतदा सि तौबियु हाइजबिगो फमदि लेते अदुबु थोखरिबा थौदोक वाथोकसिंग असि चुंबा परिंगदा अदुगा मसि सेमजिन साजिनबा यावदबा तुंगी मिरोलदा अचुंबा पाउदम अदु थमनबगिदमक्ता एकाडेमियादा लेमिनरिबा अखोइ खारगिदमक्ना सेखेमिनसी अदुगी मतपुनमक्ता अदुगिदमक्ता सेम सानबगिदमक्ता फिरबदु लौदन लेबियु हाइबदु ओजासिंग मफमदा हाइजबगो लोइनना तांग असिदा केनो एड्रेस की मफम टेंशनजरी मणिपुर यूनिवर्सिटी पंचिन नुसांसन मुसु पंचिन नुसांसन थागचरी मतुंग तरक्पा ओइदा ngasi ki thorom asi ka mari leinana wahi khara thaminabagidamakta ngasi gi guest of honor on election biriba ikai thundam matik charaba professor M Prentice Singha Dean of Students Welfare Manipur University ki mafamda nolna haijari Honorable Chief Guest, Professor N. Lokendra Singh, respected Vice Chancellor, Manipur University, Professor Irom Gambir Singh, Head of Department, Department of English and Cultural Studies, and President Muta, Dr. Naurem Sanatomba Singh, Assistant Professor, Department of Manipuri, Tokchom Sonamani Singh, President Musu, respected deans, head of departments, faculty members, members of Musu, research scholars, and my dear students. Sigumba yam senglaba numit asida university na celebrate observe tawriba function sida participate tawjaba phangba si igidi laiba fajaban phayena khanjai wangang basi kari haitar mathematics kumba lawru bune yam nungai bajani history si angang oiringedagi tamakpada isagedi yamna nungaijadaba subject oiri adubu adum khara mature orokpagi matungina history se akhoina thadokpa yadaba history khangdaba yadaba subject ama oirami awaba yam taraba samaj amada awaba taraba natraga khudong thiba nanglakpa matamda history da kari leihi smaina tawrami ga haibagi importance si yam darkar leibajani 1891 da India ga British ka thoknaba war du da or sorry Manipur ga British ka soknaba war du da Imaleba ki damakta thawai thagiba mayam dubu ningsing bo ina ngasi akhoina tawriba observation asida aigi opinion ama thumjau hairagadi
matamduda leiramliba luchingbasing athaubasingi marakta mot khenaba mayam ama leirambadi yai adubu ima lebaksi kaigumba awaba tare haiba matamdadi khenaba mayam adu nathairaga thamlaga amatta oina ima lebak kannanaba yeknababu lanthengba darkar tai haibasi 1891 gi war duna utlammi hainai hainingi masimak hojik manipur da leiriba fibam masida hairiba para adu amtang ningsingba chumbra haina khanjai akhoi mayam gi marakta mod khenaba wakhalon manadaba mayam leiragasu awaba taraba matamda ima laiba ki damakta pulap punsilaga lan thengnabagi matam oire haibasi khangba mathau tai haiba wai kharasi thamjaraga mayamdagi bidai lose. Thank you. ikai khumnajariba ojabu hana thakachari makha chathajarakpa oina ngasigi thorom asiga mari leinana wai khara thambinabagi damakta guest of honor gi phamam namda lemchin biriba Professor Irong Gambir Singha, Head of Department of English and Cultural Studies, Manipur University bu nolukna haijari. Ahan maktada nolukna ikai khumnajari ngasigi chamaga kunthani thoi suba kumja Manipur gi ningtamba ngaknabagi damakta thawai khubakta hapkhraba athauba anibu makhoiga loinana Manipur gi damakta ijati asigi damakta thawai thakhraba ningsingbagi thoram aikoina 13 August haina khangnariba asida chief guest ki phampham langda lengjenbiriba athoiba lengbirakpa kai khumnajaraga Professor N. Lokendra, Honorable Vice Chancellor of Manipur University, guests of honor ki phampham langda lengjenbiriba Dean Students Welfare Professor Premjit, Dr. Naurem Sanatomba, Assistant Professor, Department of Manipuri, Aduga, Thoidogendogna, Thoram Masibu, Mapung Hanaba, Honabada, Zobatodang Lauriba, President, Manipur University Students Union, Professor Ozadore, Dean Dr. Jaya, Professor Ranjit, Security Officer, Professor Noren, Atopa Nasigi Thoramasida, Tawina Lengbiariba, Assistant Professor Mingweda Panjadargasu, Punamak Aduga, Manipur University Students Union Gi Office Bearers Sing, Research Scholars Sing, Satra Satri Isinanao, Punam. Masai welcome address ta Yamna Tentakna Finance Secretary Pankhiba Masi Hananingai Oiba Wapam Kredi Yautaba Nati Ningshin Bayabadi celebration Tobada Zauna Toba Nataga Pigna Tobagi Wapam Dunate Tauriba Karasi Tawai Haksang Yauna Kayamuk Yamna Seng Togi Haiba Asenba Aduni si Haidagi Maru Veribasi Imaleba Kiminda activities Mayama Tauragasu Tamuida Senba Potsi Yaudragadi Ekoi Kadaida Lake Krage Kari Oyarke Habasi Hausi Chatariba Manipurgi Yamna Nunang Oiba crisis Sida Koi Mayak Senga Uba Pani Ahamba Haurakadadi Akoi Yampung Nunangui Lepam Sapam Kande Adubu Hausiti Karamaina Haukebano Karamain Torpano Hesi Media da
nakan ani se balance oibagi phiba mama ure aduna tungda kari lakani haibasi akhoi punna khangmin naraga ima lebaki damakta mangjil thana amadi tung koina oiba yaba ngasi leibaki Manipur gi ning tambagi damakta kathokhraba leikidraba thangal general pauna brajabasi nauhona ningsingbagi makoina taurammiba chatlammiba makoina leibaki damakta kathokhiba sing adu ningsingbada akhoida achubo para ama soidana tambirakhigani haibasini aina yam kanna thajajari matang asida leibak ningbagi damakta thangal general kanano karamba jati no karige damakta Manipur gi ning tambada magu mangjaunana mang thana ngasi pauna brajaba siga iroinana ningsing bagi maram si akhoi khangphum thoi Manipur da tilliba leiriba furup sing manungda kanana karino haibasi masi nauhonana akhoina matang khara khetang sontharagasu nauna amuk hangatna yengaga academic oiba mawangda tawbagi tangai phadabadu masai finance secretary na musugi welcome address bibi bada khetang touch tawram badona tawbasi ai nungaijai matang sidani aina thamjani di hau langagasu adugi kanaba ama aduna taba phammaga wakhalon puthoga karaida kari soikhigadage haidana lambi lamtakpa kangu khara Manipur University dasu leijariba khoi academician singsi ayamana aina uzabada aina thengnajabada aigi oinadi tawgadoriba thabak thoram yamba satra masing yamba adagi khoi khitang mamangdagi hauna khitang hena sizzle tawba khitang watpadagi oirambasu yai natraga atopa maram no oirambasu yai adubu aikhoigi history puwari se neglect tawdabra haiduna atopa hiram khara kona nainaragasu aikhoigi tangai phadana hingbada changdaba yadaba se livelihood adugi mathangda aikhoigi culture aikhoigi history tangai phadana sagonna na adum lehoragadaba parampara ngakpada changgadaba machak singsi aikoi sagatpada watli haibasi watanaba kari tawsige haibasi aikoi khanaba chungani nai thajai matang asida kitang panba yabada new education policy 2020 da culture history haibasi academic syllabus ta hapchalaga aikoi karamaina implement tawba yagadage haibagi matang sidadi history si aikoi gi kitang atop discipline da relate tawba yaga swayam gumba platform da natraga UGC gi pathsala gumba da aikoina satra sing oibi ai research scholar sing oibi ai ngasi gi honorable vice chancellor gi initiative oibi ai din sing gi oibi ai natraga department amadagi oibi ai masi kanani hain khallagadi aikoi masi togom thokpraina khali hairiba akoi gi hojikti aikoina pamgera pamoira online internet ta akoina thamaudragadi media da pihaudragadi aikoi gi mangjaba lakani aduna recording toraga isam chamba YouTube khara committee ma semaga tawraga satra sing involve to hanba ozam yam yauba akoi gi ecology gi oibi ai Manipur University lady department khuding makki knowledge gi oibi ai new education policy da align to ba ba soidna kanaba thoidok handokna karigi da makta makhoina thawai khubak ta thaki mikha pir ponna hingbagi mahut aigi thawai tara se yaibi akoi thawai se thajage kachage haina leihibadugi leikhidrba singdugi athuba singdugi ningsingbagi ngasigi asigumba thawram asida ai thawhona nawhona na makhoisi mangda makhoina tawkhiba singdu ningjangaga aikoina tawba yaba thawdang khara lokhatpada
ngasi tinbiriba maruaina satra satri sing thawai yauna ababaromda head obi ai dindo obi ai authority do obi ai aduguma kana gadaba thawai changadaba future lep Manipur gi punsi gi future do lep gadaba thodang sidu dasu Manipur University Students Association asu ketang hene initiate tobiragadi akhoi gi maruaina ozana tobaga satrana tobaga se tamningiba kanguduna lakpaduna hena soidana success oiba aigani haina ai khanjai aduna asigumba lai oikraba aikhoibu mangjin thabirimba history da pikraba maitai haiba kangusina chaukraba British ki samraj dubu lan thengnaba ngamkiba adugumba aikhoigi jati asi India gi oina yengarubada maitai khatani haibasi history da mayak lana irabani kari maram gino haibasi akhoi adumaina niyom akhoi thauna laina netnaruba yetnaruba leitana manungda rajniti gi ningthau singi oiba kanglon manungda leiba taragasu British ka kramaina thengnaba ngamkhige haibasidi mayak lana iruna leiramabanina akhoi kari leigi haidana matang sida yam toina panbam lei 13 August se Assam dasu Assam gi maitai taba mafam sing khaktan natana Assam gi government ki holiday list ta restricted holiday list oina yawi ai isama college kharada Assam da leirina debate competition Assamese ta tobada history do mayak lana leitabanina aina su history gi ozama natabanina khara hena mayak lana iraga thanamagadi gaina aina feel tobalai adubu Assam gi history da thangal general gi makai ngai gi patriots day gi restricted list da Manipur da tariba khoi maitai phurup singdagi lakpa proposal duna pre secondary ki di yawi thangal general gi di yawba ude adum oina mak hingminnabada akhoi karmaina punni karmaina chatminnagani kanabu marupno kanane yeknabano haibasi khangnabu honabada thangal general gi mafamsi kanaba leiba taragadi soina tobum thoi adubu north east ki patriots tara unsung hero ina lakpa matamdadi jadonang rani gaidilu yuti rot sing bododagi su yawba khoi thengnai mamangi si official oina funding mayam piraga tawrabanina Manipur dagi su ngai history se khoi phaminaraga iba ngamagadi achauba kaim phauna targa su achauba thodang ama mayat lana iraga thanambagi kanaba ama phangbada natana akhoi gi amana amubu masak khangaga amana amubu masak khangdragadi akhoi kaidongida lingjen manaba haibadu oibanga moy lingjen manadragadi akhoi maithiba nangbayai lingjen manaragadi chauraba samraj kayabu maithiba piba history da khoi thengna khrabani aduna ngasigi asigumba thoram asina laikhiraba lai oikraba akhoi gi ngasi ningjangiba makhoi sing asibu mangda thamaga punna amuk afaba thabak kari leige debate toba khaktana tana school level da adagi atopa toba level da kari kari toba yabage haibasi khanaraga tominabada atoba leibaki oiba maitegi oiba Manipur da leiba phurup singi oiba kanaba ama oigani haibasi ai thamjaraga tension lege Marik chumnaba wafam kaya thambikibagidamagta ojabu ngamkhai leitan thagatpa fongdokchari makha chathacharakpa oina ngasigi guest of honor oina ningsinbiriba Dr. Naurem wafam gra thambinabagidamagta nongina haijani han maktada ngasigi sigumlaba yaifarabu pungpham asida ambak thakta leiting biriba khoigi ojai bungo kai khumna jeriba vice chancellor oja lokendra tawimal khangbu sari loinana koknon jari duga loinana mahiroi singbu lamjingbada sogo thodang lobiriba Dean School of Student Welfare oja Premjit aduga
ꯑꯩꯈꯣꯏ ꯈꯨꯠ ꯄꯥꯏꯗꯅ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥ ꯒꯝꯚꯤꯔ ꯍꯤꯔꯣꯝ ꯍꯦꯗ ꯑꯣꯐ ꯏꯪꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ, ꯑꯗꯨꯒ ꯃꯨꯇꯥꯒꯤꯁꯨ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ, ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯁꯣꯅꯥꯃꯅꯤ, ꯂꯣꯏꯅꯅ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯑꯍꯜ ꯑꯣꯖꯥ ꯗꯣꯔꯦꯟ, ꯑꯃꯁꯨꯡ ꯏꯀꯥꯏꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥꯁꯤꯡ ꯃꯥꯡꯗ ꯂꯩꯕꯤꯔꯤ, ꯃꯤꯡ ꯂꯣꯏꯅ ꯄꯟꯖꯗ꯭ꯔꯒꯁꯨ, ꯑꯗꯨꯒ ꯃꯨꯁꯨꯒꯤ ꯃꯔꯨꯑꯣꯏꯕ ꯃꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯕꯨ ꯁꯤꯜ ꯂꯥꯡꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ ꯏꯆꯟꯁꯤꯡ, ꯄ꯭ꯔꯦꯁ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯔꯁꯅꯦꯂꯤꯇꯤꯁꯤꯡ, ꯑꯗꯨꯒ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ, ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏ ꯗ 3 ꯑꯥꯒꯁ ꯑꯍꯨꯝ ꯍꯥꯏꯕꯁꯦ 13 ꯑꯥꯒꯁ, 14 ꯑꯥꯒꯁ ꯑꯃꯁꯨꯡ 15 ꯑꯥꯒꯁ ꯑꯍꯨꯝꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯥꯒꯁꯀꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕ ꯃꯤꯀꯨꯞꯇꯨꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯈꯣꯏꯅ ꯉꯁꯤ 13 ꯑꯥꯒꯁꯁꯦ ꯅꯤꯡꯁꯤꯡꯉꯤꯁꯦ? ꯀꯦꯂꯦꯟꯗ꯭ꯔꯤꯀꯦꯜ ꯑꯣꯏꯅ ꯁꯦꯗꯨꯜ ꯑꯃ ꯑꯣꯏꯅ 13 ꯑꯥꯒꯁꯀꯤ ꯇꯥꯡ 16 ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯑꯃ ꯊꯝꯃꯒ ꯂꯩ ꯀꯠꯄ ꯑꯗꯨ ꯈꯛꯇ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯂꯥ? ꯅꯠꯇꯦ꯫ ꯍꯟꯗꯛꯇꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯟꯗꯛꯀꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯤꯒꯅꯤꯐꯤꯀꯦꯟꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯃ ꯑꯣꯏ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯖꯩ꯫ ꯍꯥꯏꯔꯤꯕ ꯑꯥꯒꯁꯀꯤ ꯇꯥꯡ 16, 1919 1891ꯒꯤ ꯁꯤꯒꯤ ꯋꯥꯔꯨꯁꯤ ꯑꯩꯈꯣꯏ ꯈꯪꯉꯤ꯫ ꯃꯥꯔꯆꯀꯤ ꯇꯥꯡ 23ꯗ 1891ꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 23ꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯑꯣꯏꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯠꯅꯕ ꯃꯗꯨꯗ ꯈꯥꯕꯩ ꯈꯔ ꯁꯥꯗꯨꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯈꯤꯕ, ꯌꯥꯝꯅ ꯂꯥꯏꯅ ꯈꯟꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯣꯐꯤꯁꯔ 5ꯕꯨ ꯃꯉꯛ ꯀꯛꯂꯒ ꯅꯨꯡꯒꯣꯏꯕꯤꯗ ꯂꯥꯂꯨ ꯆꯟꯕ, ꯃꯀꯣꯛ ꯆꯟꯈꯤꯕ, ꯃꯀꯣꯛ ꯐꯨꯝꯈꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯩꯈꯣꯏ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯗꯒꯤ ꯚꯥꯔꯠꯀꯤ ꯚꯥꯏꯁꯔꯣꯏꯅ ꯃꯥꯔꯆꯀꯤ ꯇꯥꯡ 38ꯗ ꯃꯅꯤꯄꯨꯔꯒꯤ ꯃꯊꯛꯇ ꯂꯥꯜ ꯂꯥꯎꯊꯣꯛꯑꯒ ꯃꯥꯏꯀꯩ 3 ꯐꯥꯡꯅ ꯗ ꯃꯥꯏꯇ꯭ꯔꯤ ꯕ꯭ꯔꯤꯇꯤꯁ, ꯑꯗꯨꯒ ꯕ꯭ꯔꯤꯇꯤꯁꯀꯤ ꯁꯥꯝꯔꯥꯖ꯭ꯌ ꯃꯥꯒꯤ ꯂꯩꯄꯥꯛ ꯑꯁꯤ ꯅꯨꯃꯤꯠ ꯇꯥꯕ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯆꯥꯎꯈ꯭ꯔꯕ ꯕ꯭ꯔꯤꯇꯤꯁꯁꯤꯡ ꯑꯁꯦ ꯂꯧꯁꯤꯟꯗꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯇꯩ ꯂꯝ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ, ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯥꯏꯀꯩ 3ꯗꯒꯤ ꯅꯣꯡꯃꯩ ꯕꯣꯝ ꯇꯣꯞ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯃꯇꯝꯗꯨꯗ ꯅꯣꯡꯃꯩ 100 ꯈꯔ ꯍꯦꯟꯕ ꯈꯛꯇꯅꯤ ꯂꯩꯔꯤꯁꯤ, ꯇꯣꯞ 12 ꯈꯛꯇꯅꯤ ꯂꯩꯔꯤꯁꯤ꯫ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯂꯥꯟ ꯇꯥꯔꯛꯏꯕ ꯕ꯭ꯔꯤꯇꯤꯁꯁꯤꯡ ꯑꯗꯨꯒꯤ ꯁꯤꯖꯤꯟꯅꯗ꯭ꯔꯕ, ꯀꯥꯟꯅꯗ꯭ꯔꯕ, ꯆꯟꯅꯗ꯭ꯔꯕ, ꯂꯩꯀꯥꯡ ꯆꯥꯔꯕ ꯑꯗꯨꯒꯨꯝꯕ ꯅꯣꯡꯃꯩ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒꯤ ꯇꯥꯏꯝ ꯑꯦꯟड ꯁꯤꯆꯨꯋꯦꯁꯟ ꯐꯤꯕꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡ ꯑꯗꯨꯅ ꯕ꯭ꯔꯤꯇꯤꯁꯀ ꯂꯥꯟ ꯄꯥꯟꯅꯒꯅꯤ, ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ, ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ, ꯑꯩꯈꯣꯏꯒꯤ ꯅꯥꯠ, ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ, ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ, ꯁꯥꯕꯩꯇ꯭ꯌ, ꯂꯩꯆꯥꯎꯔꯣꯜ ꯈꯪꯍꯟꯒꯅꯤ ꯍꯥꯏꯗꯅ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯈꯤ꯫ ꯂꯥꯟꯊꯦꯡ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯕ꯭ꯔꯤꯇꯤꯁꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕꯁꯨ, ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯆꯈ꯭ꯔꯕꯁꯨ, ꯃꯇꯝ ꯑꯗꯨꯒꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯊꯧꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯇꯔꯥꯏꯕ ꯅꯠꯇꯦ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ, ꯚꯥꯔꯠꯀꯤ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯃꯤꯅꯥꯏꯒꯨꯝꯅ ꯑꯣꯠ ꯅꯩꯕꯗꯣ ꯃꯗꯨ ꯇꯧꯕ ꯆꯨꯝꯗꯦ ꯍꯥꯏꯗꯅ ꯈꯜꯂꯒ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯗꯒꯤ ꯑꯃ ꯊꯤꯔꯒ ꯄꯤꯛꯏꯕ ꯆꯍꯤ 8ꯇ ꯉꯥꯏꯔꯤꯕ ꯅꯔꯁꯤꯡꯍ ꯃꯍꯥꯔꯥꯖꯀꯤ ꯃꯁꯨ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯆꯨꯔꯥꯆꯥꯟꯁꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯥꯞꯈꯤ, ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯁꯦ ꯍꯥꯏꯔꯤꯕ 1891ꯒꯤ ꯃꯇꯨꯡꯗ ꯆꯨꯔꯥꯆꯥꯟꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯃꯇꯝꯁꯤꯗ ꯃꯅꯤꯄꯨꯔꯁꯦ ꯃꯤꯈꯥ ꯄꯣꯟꯕ, ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯆꯜꯂꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯈꯤꯗꯦ꯫ ꯁ꯭ꯇꯤꯜ ꯄ꯭ꯔꯣꯇꯦꯛꯇꯣꯔꯦꯠ ꯑꯣꯏꯕ, ꯃꯈꯣꯏꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯑꯗꯨꯒꯨꯝꯕ ꯃꯅꯤꯡꯇꯝꯕ ꯅꯦꯁꯟ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏꯒꯤ ꯀꯣꯂꯣꯅꯤ ꯑꯣꯏꯅ ꯂꯩꯈꯤꯗꯦ ꯍꯥꯏꯕꯁꯤꯃꯁꯨ ꯄꯨꯋꯥꯔꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ꯫ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯕ꯭ꯔꯤꯇꯤꯁꯅ ꯅꯩꯈꯥꯏꯕ ꯌꯥꯔꯕ, ꯑꯣꯠꯈꯥꯏꯕ ꯌꯥꯔꯕ ꯃꯅꯤꯄꯨꯔꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯄꯥꯜꯍꯜꯂꯒ, ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯉꯥꯛꯍꯜꯂꯒ ꯃꯈꯣꯏꯅ ꯉꯥꯛ ꯁꯦꯟꯕꯤꯕ ꯑꯃ ꯑꯣꯏꯅ, ꯄ꯭ꯔꯣꯇꯦꯛꯇꯣꯔꯦꯠ ꯑꯃ ꯑꯣꯏꯅ ꯊꯅꯝꯃꯤꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕꯗꯨꯗꯤ
सही लिसिंग मंगा हेनबगी पुवारी लेख्रबा 3112 BC दा सगोल कांगजई पुथोख्रबा निंथौ कांगबगी मतमदा अखोय मसिसे अखोयना गूगल दा अखोय येंगबा मतमदा दुम फंगनी मणिपुर की पुया सिंदा दुम फंगे अदुगी हारिबा सगोल कांगजई की मरमदा इबा लाइरिक से कांगजई रोल कौई निंथौ कांगबा पोखिबा मफमनि हाइदना कांगपोकपी कौबनी कांगबगी मचानुपा से मसिना निंथौ ओइबा मतम मागी मचानुपा सिकी ममिंग मारिया फंबालचा कौई मारिया फंबाल कुम हाइदना अखोयना कैलेंडर दा सिजनरिबा से मणिपुर की कैलेंडर दा मसिना ताई करिनो हाइबदा मारिया फंबाल की कुमदगी ख्रिस्तगी ममांग सही लिसिंग मरी मंगा की ममांगदगी अखोय कैदौरे मैतै कैलेंडर पुथोगा मणिपुर दा असिगुमा मखल की एस्ट्रोनॉमी साइंस एस्ट्रोलॉजर चौखटले हैबसे अखोय खंगबा ngame असुक यामना चौखट कब सिविलाइजेशन मंगा लेग्रबा सिविलाइजेशन अदुगुम्बा जाइन छोरबा हिंचा याइतम लबा थौना फरबा मपांगल मपा तामनबा अदुगुम्बा ब्रिटिश सिंग अदो मदुदुना रेस्पेक्ट तौरगा मरु लुक्खिबा लमदमनि मणिपुर मधुमकना मणिपुर न कैदवी निंथौ पानबा लेपाक अम ओइना लेरमी अदुगा 1947 निंगदम मतमदुदा अगस्त की तांग 13 हयेंग मणिपुर की निंगदम नुमिसे मसदैदा अहिंग 12 चप चाना ताब मतमदा मणिपुर की फिरान से पाखंग बगी पाफल येक फिराल से बुद्धचंद्र महाराज दा सिनरमगा अखोयगी निंथौ मखोयगी ब्रिटिश ऑफिसर सिना मखोयगी यूनियन जेक की फिरान से मसि सिंगथरगा अखोयदा निंगदम सिनरब नुमितो हयेंग सि ओइगदोरि अदुगा मतुंग के दौरी 1947-48 का मणिपुर स्टेट मणिपुर जे मणिपुर अखोई कॉन्स्टिट्यूशन एक्ट 1948 पास तौरब मतुंग के दौरी हाइब मतमदा मणिपुर साउथ ईस्ट एशिया दा ख्वाइदगी इहाल हनबा डेमोक्रेसी चटप लेपाक अम ओइना मणिपुर दा लेपाक ngakpa होरखरे अहानबा अखोई मतम अदुगी लीडर ओइना एमके प्रियोवर्तन लीडर ओइरगा अखोई डेमोक्रेसी चटप लमदम अम ओइना लेख्रे अदुगु अखोई लाइबक फबदगी हाइगनी लाइबक थीबदगी जो हाइबि याय 1949 दा अखोई मार्जर एग्रीमेंट साइन तवी स्टैंड स्टिन एग्रीमेंट अमसुंग इंस्ट्रूमेंट ऑफ एक्सेशन मदुगी मखादा भारत की फिबानुंग दा अखोई से एग्रीमेंट अमोइना संधि अम तौनरगा अखोई चुक्ति अम तौनरगा अखोई नेशन ओइना लेरंबा मनिंग तंबा सोवरेन कंट्री अमा इंडिया की फिबानुंग चंजरगे तिंजरगे हाइदन पीकी मपुम ओइना पीकीबा इन मणिपुर दो हौजिक मचेक ओइना सेपरेट तौननबगी मार्जर एग्रीमेंट की क्लोज अदुगी बतुगिना करिगुमा मखल की प्रोविजन अमता करिगुमा मखल की राइट अमता करिगुमा मखल की थौना अमता भारत लेगाक लैते सिगी फिबम मसिदैदा अखोइना कैदवी असिगी फिबम मसिदैदा 13 अगस्त ngasi 13 अगस्त से अखोइना पांगथुइ सिगी इम्प्लिकेशन जी करिनो लैकटपदुरा कैंडल थानबदुरा नो नते ngasi यंगो नादा गंजा की नाचुम थेप खुद ओइदना यू की बोतल पाइबा अदुगा खुद जेतना नंबर 4 काप ननबगी सिरिंज पाइबा अदुगा आइगी चिंदना कैदोबा अखोइगी हौजिक गन कोई जर्दार चाबा अदुगी फिबम सिना अखोइना हौजिक अखोइगी मिरोल सिना ngasi कैदौरिबा पेट्रियट डे 13 अगस्त से ऑब्जेक्ट तौबगी इम्प्लिकेशन जी करिनो ngasi कैदौई पोपी पाक्तकदना थारगा नंबर 4 सुंगागा मसिदैदा अखोइ मियामदा सिरिंज काफली हौजिक नाकल मोरमदा कैदौई नोंगाइजिंग सिंगोंगदा करिदा गंजा पाक्तकदना थारगा गंजा की करबार चथरेबी अहम सुबदना कैदौरी यू लेगलाइज तौरगा यू से लोइनमक कोई मफम खुदिमक यू से मबु पेन पिथकपगी प्लान अमखक लाई सिगी सिदैदा अहोइनना अमुक लाउरी करी लाउरी निशा मुक्त भारत ते निशा मरु फुंगना मुथतकनी सिगी फिबम तायोनबा मयाम से सिगी मरक सिदैदा अखोइ से सिरिंज काखिबगी नंबर 4 काखिबगी निशादुगा गंजा थकिबगी निशादुगा अदुगा यू थकिब निशादुगा पारकांदा अखोइसे अथौबनी थौना फबनी हाइदना ngasi लान चंगी करंबल लान मिसम प्रजा सिंगसिना इलीगल ओइबा नोंमै पारगा अखोइ लान नाकदबनी नसल कयाम यामने लीगल ओइबनो लीगल ओइना ngasi की लैंगा कसिना पायरगा नोंमै दो पीरगा नोंमै पाइब याबा लीगल ओइबा मियोइसिंग अदुना नोंमै पायरगा लान चटकदबदो मदुदी सलंदना प्रजा मियाम सिना नोंमै जे लाक्पोइ फोइबोइ तौरगा नोंमै कापगा हौजी अखोइ से थौना फबनी हाइदना अखोइ मयाम थागतनरी सिबु करी कवी पंगना थौबा पंगथौ थौबा हाइना कवी अदुगा सिंगना थौबा तारगदी सिंगथौ थौबा कौगदबनी सिंगबदी करमाइना सिंगदोरी
AK-47 da kaapkadaba nongmai marudo pistol da hala kape yaroi akhoi di kari da kape pistol da ju hande kari da kape nauri da hala kape re karamna lambi da sakliba nipa do aina nungsidaba nipa do madu kaidawi aigi gari jina thomjal lamaga madu da kiti kaidawre hospital da tara lere kanda lupa sawnga molom leina ona piraga minungsi sab kaidong da yaroi kana nang asi misi mina nang niba kuki gi silinau sing maitai gi silinau sing siriba mi sani gi matakta siriba kaya ma mangiba kaya ma tumbam chabam leitriba kaya ma mayum makai manchang loina mang mai thado khiba yenga ga leiriba se kana yenga ga lei lainga ka sina yenga ga lei matam du di kaidawi aikhoi gi athauba bir tikendazit aikhoi gi athauba thangal jereren phasi sagai da kathi kaidongna na bagi damakta mama lebak kanna na bagi damakta kaidongna na bagi damakta ngasi gi miron da thaunagi irik pin na bagi damakta adubu ngasi gi lusing basing ngasi di kaidawi aikhoi mission praja sing nomai pai pai taba nomai kap gi training phang da sing ase thajil laga lan pham da thajil laga hatok na hal laga kumai gumna sofa da tumaga nakho ga nungai na leidana yengdana lei matam adugi ahal sing aduna matam adugi athau sing aduna phasi sagai da kathi kaidongna na ba mama kanna na bagi damakta ngasi gi lusing basing asina kaidawi mama bu ngakthi sapaga hali kaidongna na ba makhoi gi pham kanna na bagi damakta masi ekoina yengduna leiba matam oiribra masida ekoina 13 August palan pangthui bese historical calendrical oiba adugumba numit ama thoklei haiduna hai lei khara kallaga ekoi loisalasira masi sumbra loisan bam thokpra yen kauna bada yen ani do tikat tana kaunai khumu sing adu lengjal ga hatok nai yen kauna haliba mapu do hojiki matam sida sanbo waina dra matam sidaida yen kauna haliba mapu do maduna nok tana khubak khu dana yengi bise yen kauna riba mapu du da aikoi yen oiriba kuki gi yen ga maitai gi yen ga ani asina amutang khumu do mapa tammaga yen kauna ba yengi ba mapu sida amutang lengba matam oidribra oidi harakani karigi still we are kok ekoi jail oiri ekoi mi oidri yong tan yen da yong tan yeli hawai man ga thambal nu ga tal yeli tallado nakal man hele nakoi na silau nakoi na sidai hanjala pa yaroi buffer zone why yeli bodo kanano munna thisi kana oirami yong oilerami mi oiramde yeli base yong ni hai base kanana di khangjade howdong oiriba kuki amasung maitai ni khangjade aikoi gyan ta ge harabadi yong bu mai thiba pi ge hadi kedo batai aikoi howdong natte mi ni hai base koi proof tau basangi adu hek natri makhai di kaidawi aikoi manipur kan bangamoy imalai bang na piram ngam khai 13 August na kari hairi nanggi ngam khai dubu nang nasa khangjara bro nanggi puari nasa khangjara bro nanggi tradition nanggi history nanggi civilization nasa khangjara bro khandana nakutta lai pairaga aigi photo da kalakano ai yaningde soidana hairam gani ekoi thongna phaba sing aduna phambak ta kakhatkhi karamba phambak phasi ki phambak ta kaidongna na ba mama leibak kanna na bagi damakta mama leibak kanba ngamdra bokta mama leibak kaning bagi mama leibak ku dungda yot khi kada bagi kanna na bagi damakta adugma thongna gi iri ihaurak na bagi damakta kaidawi phasi ki tak sagai da kakhi ekoi na ngasi kaidawi dice ta kai phambak ta kai karigi namada marai bang ba athau basing adugi madugi numit lakpada ekoi phambak ta ka ba phangi ekoi bu ikai khumna bu utpiri mairoi singna ikai jaba phawi without a single quality of sacrificing spirit thawna kathukpadi lairadana kaidawi wai khau kong ngangjana na bagi thawna du bokta phibun nammaga thamkhrabada akoina ngasi dice da phambase matik chari bra sajadra haibase ai isagi oine aduk matik ai ikai jaba poi ngangjara roi khalli adubu thamoi manung sida leiriba mai gi sing pokhai ge torko mai gi sing sinati sing chili ngangdaba yaroi nang ngangdaba yaroi wa ngangde karigi hanna yengapada itungda kana sulaiti ngasi di kaidore paisa na loina thamai khre ngasi di kaidore pham na loina thamai khre ngasi di kaidore personal oiba physical oiba tungda mangi gada ba ina sibada puba yaro da ba adugu mamakal gi tongan ba makal gi thabaki kana ba mayamna ekoi khudi maksu langoi chalaga isagi subida isagi kana ba isagi tongjaba adu khattana mangoi na khibadagi sin phawda photchal laga
ngang na thamoi manung da leriba wakhal sing ado madu pok laujab ngamdre Manipuri magi damakta Manipur se 1949 ki mamangda Manipur se ningkha tamba sovereign country ma oirami habse akhoi loinmak kauthokre history je fabricated tawkre history je retorted tawkre history je over coloration tawkre ngasidi ojana nga sahai bikhi haipo jado nang rani gaiji liu bir tiken dizit kana ne heli haipo jado nang rani gaiji liu karama matam de hingambano kana gi damak no mokhoi songna kibalan bir tiken dizit na songna kibalan 1891 ge Anglo Manipuri war karamba lano not Manipur ki sovereign country boy bagi mating do phuduk na hona kibalani not Indian independence war gi manung chan banatti haibase koi kham batai aigi pa khudai set laga sigi bado mangtham dagi kothoga ngasi ki 21st century da longri set piraga phambak ta pukat khai ba aini ya pham thokte khudai set pagi matam dadi khudai chesa jano hauji kai koi longri set pagi matam yora badi longri set lo kesu kai de ipa badi mangtham dagi khothoga khudai set longri set thon bi gom si history is the fact of past history hai base past ki fact nahi fact should not be retorted fake hai bisidi ekoi like khai raga sijna ba yaroi like khai raga sumtat laga thamba yaroi ekoi ki puari masak tak patai puari hai bisi kari no puari hai bisi ngasi koi 13 August hoise this is the identity of my Manipuri society Manipur khunai ge koi ki identity ni mase ekoi ki saktam ne masina ekoi de kai kawi thauna pi masina ekoi de kai kawi Manipur bu Masjid amata jedum maton da pakpa leri ka ba mang ba yaroi habidu ki thauna iri ka do ngasi lawba ngamali proof oi society international society da adu ngasi di ka dore 2001 gi 1999 gi 2001 gi puya mai tha gi badu ba buda kaino hoi state central library mai tha gi badu bokta cookie sing na kari hare mapan de sanga ko cookie ka bu kharana gyan ta da kharana kari hare habu matam da madu do Manipur ki sangaba sahi lising manga muki puari makoi da leijarakpa puari kanagi puari kuki singi ningthau pan ki puari ado madu archives oina central library all central library da thamjabado madu du maitai mayek tamananabagi pandam da tausinnaraga mai thadokpa da yawgi badagi kuki gi archives mangi haidana UNO da thagal what kind of nonsense karamba makhal gi wakhal no asumna Malay Peninsula da leiba adumba Jews kangbu gi tribe mo riba Manase hariba group ase masisina Burma yorpa matamda yamna masagi lamsibu masagi migi lamdubu masagi mi hajanba lairik mayam ma isanba toksinna ba tat pat mayam ma toksinba adumba toksinaraga yum dangbana kainaba haibodo yongna law mapu tanba haibodo maduki wahi aduki all oiba ariba Burma ki language ta madubu kari kawi adugumba miyoising adubu kari kawi kuki haina kawi adugi wahi ado madu kanana thonbi bano Burmese indigenous people sing thonbi bano Manipur ki Surchanpur koramde nungphul haina korami khana sa wangbrena lai hing cha ba hat laga madugumba ko madu da phumjal laga nung nan laga thamki haidana nung phun gi ma phamni haidana nungphul kawi lamin on gi wari ni aduguma nungphul lariba mafam se 1844 da solising masani pan difu marida ani suba political agent Manipur ke captain Macculloch na Burma da British Burma da loipot thoruraga loipot singa do purakna na bagi tamakta kuli khara ne aga purai hariba kuli singa do Manipur yorpa matamda sar ekoi Manipur da leijarage madugi ayaba do ningthau dagi ayaba lobiu haiba matamda ningthau Narsinga Maharaj dagi ayaba loraga makoi asigi mafam se nungphul lariba mafam se da settle ta hola jaidana hariba mafam se lehan ki mado khongchai beng haiba di khongchai hariba khunggang Burma gi sidagi lakhi haidana khongchai haiba da ekoi na nungai ta dana haita dana khongjai hai ki khongjai is the all cookie 1844 sahi samaga marfu moisi all cookie ni 1960s ki matung da new cookie mayam changchalaki adugi matam tu dai da kai dawi madudagi ekoi chaira ga lakhiba Hitler na Jews mayam se concentration camp da mabuk phatte ha bidagi hat na tumdana halak matam adu da chaira ga lakhiba kangbu chitagong hill trek tak saki kangbu amana akoi som nakanda akoi hariba na Assam ki Tuensang Hills ki areas da lei makhoi ki manung da yarokpa du manupa mani ekoi laldenga hairisi Laldenga na Mizo National Bamboo Protection Force haidana
MNBPF haidana amalin khali kaidona na ba makoi gi leibam da wa hauriba mayam se wa si yolaga madudagi phangjabaduna makoi khudong chaba loram do wa se kaidawi haiba matam da wa da usi mayam na landar kodigi usi singa du ngathong na bagi tamakta naha singi force makalin khali madu kai kawi Mizo National Bamboo Protection Force 1960 gi matam da adugi hariba wajing ngathong na bagi lerba do adu duna sahi ahum mari gi matung da madu kangraba loi graba matung da BP Bamboo Protection haiba do madu lokhoga MNF Mizo National Front on thoki amasung lal hobo oiraga China amasung Pakistan dagi mateng lauraga lal hobo horei lalo adubu Rajiv Gandhi gi matam da namdhai madudagi makoi ga wari sanarai madudagi makoi union territory pigi union territory pi matam madu da MNF Mizo National Front ki siamen loina kana lai huziki Mizoram gi chief minister Zoram Thanga oiki cancer na nagana sikraba lal denga lai khidram batung da makoi gi Mizoram mi aikoi ju mi hai makoi ju mi hai jo kangu gi mi adugi lam adubu ram hai makoina Mizoram hai bese masi semaga hariba Tuensang Hills Assam gi manung chanba adugu basidagi Mizoram nation che Mizoram state che masi khaidoga 1978 da Mizoram state che ekoi sem gi wari si leiri asumaina ngarang nahan da maglakiba ngarang nahan da magsangakhiba Manipur da adugumba mioi sing asina aikoi gi lam asidaida nungsi sanana leiminasi haiba bokta kadai no haraga thugairaga semakba masi buffer zone India government gi thawinsin da gi buffer zone semaga changba yaroi haidana leiringai matam sida aikoi kari hai kuki sing na nongmai kap yoroi da mafam da aikoi thambiyo haidana makoi gi fabricated house to madu matam khara gi temporary house do karai da thamme haibada maitai gi lam area nongmai yoroi da mafam je thamno hone ai gi khoiri na pam da aigi khori na pam phum tu da kari gi damak ta aigi yum saroi doribno mafam adu da sabiu natraga di relief camp sida tu blaija ki ge hari mafam adu sabiu adu ga madu da shanti oina su nongmai su kafan lakku yaro hai bese aikoi gi rai natabra adu di hai gi aikoi ke dore changna ba yadaba undeclare oiba separate administration ma pirabra hai gi singna bese aikoi da hawan ba masi bau ta kan mangamdraba aikoi gi lamkai khamdraba aikoi gi puari khamdraba aikoi gi tradition khamdraba aikoi gi culture khamdraba aikoi gi hauji pangpam tokpa right adhikar adu khamdraba aikoi na ngasi gi 13 August da hai leikatna aikoi na bir tiken da jedam sum thangal jenen athau sing sing mafam da hai leikatni base masi si kayam yam na makoi na nungsibi ga doino kayam yam na makoi na chanbi ga doino kayam yam na makoi na lairam le adu da aikoi bu yabiram ga doino hai base yam chauba adum bo wahang ma chingna ningai oi bo wahang ma oi roidra hai bo wafam asi thamjaraga matang side hakten sinjar Shri Thokchom Sanamani Singh, President of the University Student Union, Professor M. Premjit Singh, Dean Students Welfare, Professor Irom Gambhir Singh, Head Department of English and Cultural Studies, and the President Manipur University Student Union, Dr. Norem Sana Tomba Singh, Assistant Professor, Department of Manipuri, Lengbi Raiba, Mang Pambirimba, Senior Faculty Singh, Professor Doren, Dean School of Mathematical and Physical Sciences, Professor Ranjit, members of the office bearer of the Manipur University Student Union, faculties of the university and their students. Ngasigi 13 August ki function asigi observation Tauriba siga mari lenana ai wafam mari manga khatan miyamagi mafamda thamjage
ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯤ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯏꯇꯤꯍꯥꯁꯀꯤ ꯃꯤꯠꯌꯦꯡꯗꯒꯤ ꯌꯦꯡꯂꯛꯄꯗ ꯃꯁꯥ ꯃꯁꯥꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ evidence, historical sources yam kuina leraba sahi lising ama ni dagi hen nagi mamang dagi leraba adugumba community sing dugi manungda historically my jaga da evolve tawdana my jaga da sum grow tawdana sum lakpa hogi ba sahi ani hum sida sum sahi lising ani hum sum lakpa asigi manungda Maitais of Manipur, Assamese, aduga Tripuragi Tripuri moising asi masagi hazana chronicle lejaba masagi itihas se ningtho amagi mathangda ningtho amagi mathangda ningtho ama moina palamba ningtho sing duga loinana yam sang na dugi chronicle do mayam na deny to ba yagaba adugumba community si ginungda Maitais ne Assamese ne aduga Tripuri sing ne masini haina aina thamjage atopa wafam amana Manipur ki ningthau singa East India Company ga mari leinari se 1762 dagine 1762 sida yam toina Burmese sing sana maruina Konbong ningthau sing Konbong ningthau sing sigi manung sida Konbong dynasty ki founder Alampra mana Manipur si fajana amtang loi chanba pam khiba koige Manipur ki ityas di khunta han ba hai adu masi koige source ta Manipur ki jaga khara bhau balla amaga ma masamam lit to se asomda mon jingi Burma da rebellion la padi ma di hangraga adugi khunta han bagi matam duda Rajashree Bhagachandra hoina Garib Nawaz sigraba matung sida Gaursam ga Rajashree Bhagachandra ga ani si Manipur gi lengak pa hoinab gi damukta yanaba bagi matung ina sei manga punji hana haibagi adugi yanaba adugi matungina tawdana tawbasta yamna Burmese sing asina lai haraga Burmese aidi maruina kanone Konbongi lami amadi madugi lami singdugi makada thabak tawba adugumba community sing adugumba group sing tawbasida 1762 sida karama haina Konbong aggression idagi mating oinana ba ngathokpa ngamgudagi haibasi khanbasida Manipur gi akoi gi matamdugi diplomats haibatare sina West Bengal bhawa chalaga East India Company gi moi gi policy makers in unabane unaraga moida mari leinabagi wahawdoksis hawdokpa matamsida East India Company sisu Burmese gi expansionism se Konbong dynasty ki expansionism se moji am section da yengba adu East India Company na matamsida yam kanna interest leiridi kaino idi
moidi fundamentally moidi lalolitik toba profit tanjaba adugumba group oin hujal aga tangai phadana rajniti ki political power se India dal akanda political power se leiragadi moi ki profit se henena fazana tanba yae politics se control doragadi loinabak toye haibagi adugi wakanduda sagalakpa adugumba trading company ne adugumba trading company duna moina interest leisi entire koi Malacca Strait ama sida koi Spice Island si sangura su moina China ki trade si China da yau na changninba adara matam sida ki hauna matam sida di koi ki Chinese ke Mandarin Chinese ki nithogi magi bureaucrats officers sing se moida akoi ki karai tare matam sida moi ki moida yamna bureaucrat matam du moi Mandarin sing sina yamna pamjaba yamna nungai jaba madi matam du ki opium jisu amani adana opium war la kadurini 1940s da adana masigi China trade se yawna inning ba adana noticed India's power ga East India Company se chaning bagi moi ki apama dum lai sima number 1 number 2 Chinese Burmese expansionism se sisu check down ba ado moina Burmophobia na larikta dum hai bane konbong expansionism se moina masi check down na ba aduna adugi matang du da khali ngai du da Manipur rom de gi su lakpa sida 1762 da yan hana yanaraga Manipur da political Manipur da moi ki security base ama sab si yana bane fort ama saba akak na ba moi lami khara thamba lalolitik tauba adu loin bo yana raga adu ga loina na Manipur ki political stability da mateng pangba haiba asigi bagi yana ba sigi mateng na 1762 da admai tora yan hana legi bane mari se ada mari si leiraga mari da moi yanaba ma leire moi soi taunare ba matung da su yang kanna masi enforce to ba implement to buding ngam giti kai ginoi da som da su Mughal zingi matamgi loisalamdai gi Mughal dynasty gi loiramdai gi yang kanna jaga sida moi gi revolt si torakpadi East India Company gi sigi Battle of Buxar ga si loisalaga lami sing si Manipur om da thadok pasi yada badagi bunga som da Bengal da kari da dum confine tor da dum thamna sum legi basi degi talak sida 19th century 1891 gi mamang aduga som da saitret khudak pagi saitret khudak ko matam da di ngasai ai ngasai hari do adugi matam duda ngasai gi Burmese aggression si laba matung sida asigi Burmese aggression si laba sigi matung sida sigi marak sida Manipur gi nthom macha mama kasada sin chatna khotna Manipur gi lami even Manipur gi praja bhava kasar jaga sida chatna khotna adugi matam dagi ni bujik hawda Assam da karida kachada Bangladesh da karida laidiba mayam sing se adugi matam dagi ni haitai aduna laiba matam sida Manipur gi ruling group haitare Manipur gi aristocrats maruina Rajkumar sana Maharaj Kumar sing sina kasada be sagal aga adudigi mo East India Company gi moi gi mateng sin lauraga Manipur levy ji sagal aga 19 dadi Gambir Singh na leader oiraga Burmese sing se mukta thokador 19 dadi Gambir Singh na leader oiraga Manipur levy gi lami changa namai kapa haiba fazana drill toraba British na tambi bane fazana training toraba adugumba kangbo aduna kasade gi laga Pemberton ga aduga
अखोई गंभीर सिंह असना और ए हायरेगा कथोगा अदे गंभीर सिंह जना मणिपुर की निथोना पान मने गंभीर सिंह से याम कुइना लेगिदे नोय पुरा मयाम ना खंगनरबदनी अद गंभीर सिंह की मतुंग असिदा अखोई की सक्सेशन की अखोई कॉन्फ्लिक्ट अमा लेबा गंभीर सिंह की मसा अखोई की कनसे प्रचंड क्रिटिसिगा कोनुंगी ओबा दरबार की ओबा कोनुंगी ओबा अदुगी पॉलिटिक्स तुदा अखोई की मोड खेनबा खरा लेबदगी गंभीर सिंह से अमुक कसादा चेलागा ईस्ट इंडिया कंपनी की साइगी प्रोटेक्शन मकादा लेरे अदुगी मतुंग सिदा सोमदना मणिपुर नरसिंगा देवेंद्रगना मणिपुर की रूलर ओइन लेरगा लॉ एंड ऑर्डर से एनफोर्स तौरगा मणिपुर की सिविल एडमिनिस्ट्रेशन अदुगा मणिपुर की पॉलिटिकल एडमिनिस्ट्रेशन से पूरा नरसिंगी अखोई मखादा तौदना सही कुन खरे हेना अदुमाइना पालेबा मतुंग असिदा चंद्रकीर्तिना मुक लाए हारेगा मागी सिंहासन लु क्लेम तौरगा चंद्रकीर्तिना मणिपुर की निथौ ओइरागदोरनी अदुगा अदुगी ओइरागा अमुक मागी लेरिबा मागी मसा सिंसिगी मरुक्सिदा मोड खेनबदगी एंग्लो मणिपुर वार 1891 से अमुक लाखदोरनी अदुबु ऑन द होल मणिपुर की रूलर सिंह मणिपुर की रूलिंग क्लास सिंह से बराबर मोइसे मोमेंटरी की ओइना मोड खेनब लेरगसु मणिपुर की सिविलाइजेशनल वैल्यूज मणिपुर की इतिहास की ओइबा अदुगुम खोंचत सिंह मणिपुर की जाति की ओइबा अदुगुम वखलोन सिंह अदुदी मतम पुनमुक्ता चेनबा अदुगुम्बा मणिपुरी रूलिंग ग्रुप मणिपुरी एरिस्टोक्रेट्स मणिपुर की अदुगुम्बा अखोई की पूरा रूलर सिंह नि हाइना आइना अखोई की मसीगी वफम से थमजनेगी खेनबदगी अमु 1891 की कॉन्फ्लिक्ट से लाए 1891 सिदा मतम सिददी ईस्ट इंडिया कंपनी से पूरा बर्मा से कंट्रोल तब लोरे सोमद पूरा ट्रेड से पूरा आसाम दा फावबा पूरा ओपियम वार की इशू का से लोइदना मोइ लोनबा पूरा लोइसले अदगी लान सिदा 13 अगस्त सिदा अखोगी लान की लीडर ओरंबा थंगाल जनरल होय प्राक्टिकेंद्र जी होइसी ब्रिटिश ना मोई की पॉलिटिकल ऑफिसर ना पूरा वायन बने अखोई की पूरा जजमेंट पीरी सी मोई की पॉलिटिकल ऑफिसर ने मोई की जज सिंह नते अदुना मधु तौरकान सिदा मोई की वाखन की मतुंगिना मणिपुर की रूलिंग ग्रुप सी वंस एंड फॉर ऑल अमुक हना ब्रिटिश के अगेंस्ट दा हरक तनबा आइना मणिपुर की रूलिंग ग्रुप सी मसी थुदेक्तबा यादे थुदेक्ने नबाइना मोइना होनरकनी मोइना होनरकपसिदा 13 अगस्त मी कयामा हेंग तौर लेरे अदुगी ममांगदसु मी कयामा हेंग तौरग लेगी कयामना अंडमान निकोबार मोई पूरा लोइथागरे लोइथारा मतुंग सिदा ब्रिटिश पॉलिसी दी कमाई तौगेबु मणिपुर दा पानगदुरिबा निंथौसे मसी प्रो ब्रिटिश ओहनिंगबा मोइना मी अमा मोइना खनबा पाम्बा अदुना खनबा पाम्बा सिदा मोइना सुम थिगलकदा याम कुमना थी मोइना थीबसे मणिपुर की निंथौ मसासिंग सी मरक याम कुमना थीरे हारगा चुराचान सिना ख्वाइदिगी मतमदुदा मागी फिबम से चुराचान की फिबम से कहता अंगांग जु ओइबा अदुगा ख्वाइदिगी सु पॉलिटिकली एंड इकोनॉमिकली खरसु सोनबा अदुना मसीगी चुराचान सिदी यारगदी मोइना सेमगदी एंटी ब्रिटिश ओइर अरोय हाइदना मुन्ना खनरा कांजिदा याम कुमना नैनबनी मोइना मसी कनाना निंथौ ओइनगदगेसे अदु अदमाइन तो चुराचान से हापखिबनी अदुबु महाराज चुराचान जुमाना राजा चुराचान जुमाना निंथौ ओइरबा मतुंगदा मागी मतमदा मणिपुर की पूरा मादी मेयो कॉलेज दा तमबने मेयो कॉलेज दा तमागा साना खोनबगी
English education gi karigi masigi wakhallon sing asi mana tawre hairaga Manipur da mana thoraga mana ningtho oire hairaga Manipur da school education hogdoktana secondary education hogdoktana Manipur gi culture Manipur gi literature Manipur gi modernization haiba tare matam aduda India gi mafam khudingda leiba madugi modernization asing adu Turachan Maharaj gi matam da ayamana hogdora aga magi matam da Manipuri literature se 1930s dagina 1940 bhaubadi aina khanjabada Manipuri literature se ki kwaidagi efflorescence haibatai yamna literature se Manipuri literature se kwaidagi pathokhiba kwaidagi tongan ba magi fields da tongan ba field da akhoi lakhiba tongan ba field da ai ba thorakpa writer thorakpa poet thorakpa magi matam dani akhoi Manipuri literature si gi pura 1930s ke 40s ke masigi efflorescence lakhiba se aduga Manipuri middle class ama lailesu aiba modern education phangaba India gi mafam tongan bada akhoi gi tongan ba area da lailesu tamba adi law da philosophy da economics da political science da tongan ba sinfam doctor engineer am sing asi magi matam sidagi first generation oina aureraga adumain tawdana Manipur gi modernization Manipur se modern train amada Turachan Maharaj gi matam sida sangba horakpadagi di 1949 da merge tawre Manipur se Indian Union da adugi mamangda Manipur gi mayamna tangai padana khangdeba yadaba mana 1948 sida India gi democratic election se tawdring da Manipur yana na 1948 tawe aduga 1948 sida Manipur constitution na nama Manipur gi lailai su haiba kamu sing sigi committee yamana draft tawba adugumba constitution akoigi amalerami aduga akoi Manipur gi chingi su maroina chingi su administration tawna ba tongan ba Manipur constitution Manipur constitution go lena tongan ba hilera gi administration tawna ba tongan ba niyom amusu moina semga thami adugi makadu da sahi ani muk akoi gi Manipur gi kano se assembly tawre haraga government form tawraga adugi government dugu loina na leiring da tangai phadana government of India gi policy ahom ba ma lakko gi 1949 da Manipur se princely state oina Manipur gi status is 11 gun salute pangbane 11 gun salute ki sigi princely state si 15 October 1949 da soi tong naraga main tong na merge raga part C state in lakpane sima number 3 daina thamning basi part C state oir matung sida Manipur gi educated group se Manipur gi matam gi educated middle class hai bata mapan gi irang khangba mapan gi khabar number lailai su yamna paba hongai ba Calcutta University the train torpa Guwahati the train torpa hongai ba India gi lairiba akoi gi independent India gi sigi freedom struggle sigi yamna idea laiba yamna akoi gi accomplished toiba yamna Manipur gi damakta ahong ba modernized Manipur amasi karamba lambi da karamba mong da sep togdage haina khanwa ngamba leadership asina Manipur State Congress si form tawre kangbu kharana Manipur Communist Party si form tawi kangbu kharana Manipur Socialist Party si form tawi adumai tawna tongan ba political groups sida yaure haire raga 1949 1950 dagi 50 dagi na 1972 sahi kunithoi gi masigi marak sida tongan ba political movement mayam sing si haure haire raga yamna kanba ihau sing akoi gi matam gi leader sing aduna
matamdugi journal sing matamdugi khabar contemporary over matamdugi publication sing adu phong isi akhoi gi matamdugi leader sing aduna yamna wana honaraga Manipur ki state would say 1972 da phangbani madu phang matamda Manipur da chingmi su yawi tami su yawi aduna tabna Manipur si akhoi gi democratic system amada 1972 ase tabna sum la abane tabna sum la matung da adiga mu statehood ki matung sidadi statehood phangbai base arrive nati yamna chawdaba Manipur gi matam gi leaders sing aduna yamna wana honadana tongan ba struggle sing tongan ba movement sing sangjal le harega adugi statehood tu phangaga assembly linkhalaga Manipuri sing na govern tawjaba adugba Manipuri koi government ama admain torga lingaga thambani matam sida chingmi tami gi khenaba yamna breeds tawre Manipur da koi Manipur gi yam maru oiba commercial area sing sida chingmi mayam am leire tongan ba akoi valley area da chingmi mayam am leire chingmi sing is yamna important about political positions important about pura other ministry chief minister bhaba ozari sang adigi tongan ba akoi chingmi sing sina Manipur gi chief minister oiduna lakpani adigi muk 1971 sida 72 sida akoi gi Indian constitution si amend toraga 31 article 371 C sida hill area committee ena akoi gi committee ama form toraga karigumba Manipur gi chingda leriba kangbu sing asigi issue sing si khanara ko matam dadi adu khanara ko matam da hill area committee se sidadi tangai phadna moida information piraga moigi mateng loraga khanaraga assembly da uthokadabani haibasi article 371 C sida yawani aduna Manipur da leriba tongan ba chingmi gi tami gi tongan ba community sing sigi interest se matam gi Manipuri middle class matam gi Manipur gi rajniti gi leadership lauriba adugumba leader sing aduna yamna skillfully yamna manung thitna Manipur samaj sigi tongan ba issue sing si karino haibasi yam manung thitna yamna kupna nainarba matungda lairiba samaj sing sigi problem sing si handle tawba yanaba haidana tongan ba mongda Manipur gi political system si adumain tawduna statehood phangaga thambane 72 dagidi amuk modernization gi wave si angat pa force tamuk laksen ba statehood phanga matung sidadi Manipur si achauba state ama warabanina achauba funding akoi government of India gi tongan ba se department gi semgat sakana nabigi infrastructure gi educational institution gi hospital mayam district semgat naba adigi se police reform adi judiciary reform tongan mayam sing si semgat nanaba state ama orabanina madugidi statehood oidringadi statehood phangdringadi khajiktang thadar mo pasadigi 10-15 times hena thajalaga Manipur gi samasida investment toraga madugi great transformation ama laknaba honarko matam sida Manipur gi samase masi khara restructurization torakpa sida khara tongan mongda koi business group adigi trading group adigi agricultural group tongan ba samaj gi kanglup sing asi emerge tora madugi samaj sing adugi interplay akoina Manipur do uriba politics asi masigi 1972 gi matungi Manipur da lakriba social and economic transformation state ama or matung da laiba huge investment from the center tongan ba infrastructure gi tongan ba government department gi hill gi tam gi mayam sing asigi lakpa sida madugi khudong saba launa naba honar gi adugi game do da koi gi lairiba koi gi leaders sing du interplay mayam sing adu gi mamini ngasi akoina lairiba se aduna akoina lairiba issue mayam Manipur gi lairiba contemporary socio political issues mayam sing ase masi akoina understand to ge hai targadi Manipur da lairiba na post
1972 फाउबदी अखोई लीडरशिप स्टेटहुड फंगलमे स्टेट अमा ओहलमे पिक्चर गजो नाउ अखोइना याम कुमन नैना कदोइसे 1972 की मतुंगी पोस्ट स्टेटहुड की सोशियो इकोनॉमिक ट्रांसफॉर्मेशन से मसिदा मणिपुर की समाज करम चली करमाइन तौ लेरी करम फिवम द लेरी ट्रेड की कमाइन तौरी बिजनेस की कमाइन तौरी एग्रीकल्चर की कमाइन तौरी एजुकेशन कमाइन तौरी हुजिक हुजिक लेरिबा मणिपुर की फिल्म से मतम दुदगी हौना सेमगल अबा मणिपुर की ग्रुप मयाम दुगी इंटरप्ले नि अखोइन हुजिक थेंगरिबा मणिपुर की समाज से अदा आइना अमतंग दि मयाम द खंगनिंगी कैनो आइदि मणिपुर की मिडिल क्लास से लाइक लाइसु हाइबा कांगबु से मोजे याम हार्ड वर्किंग ओइब ग्रुप ने मोजे यामना होनब कनबा यामना इन्फॉर्मेटिव ओइबा किगंदबा अदुगा मणिपुर की इतिहास की अखोई की नॉलेज से मणिपुर सिदा दियबा अखोई की यामना वैल्यूएबल ओइबा अखोई वेल्थ एंड हेरिटेज हमदी कैनो इदि आंगांगनी खंगदे नहानी खंगदे नुपा नुपी अहन्नी खंगदे मणिपुर की इतिहास दी अखोइदी आंगांग ओरिंगदगी हौना खोंजोम पर्वदगी वारी लाइरिकदगी लीला फलादगी ड्रामादगी लोइनबक खंगमने अखोइसे अदुना नेशनलिस्टिक कॉन्शियसनेस अमखक थोइदोंना अखोइना तम्मुदना अखोइना थोइदोंना अदु पागे अदु हाइरुगे हाइब नतबा हाइरिसे अखोइना अखोइगी वे ऑफ लाइफ सिदा अदुम याउजराबा अखोइगी कल्चर अखोइगी इनाट अखोइगी वाखलोन सिदा याउराबा अदुगुंबा नेशनलिस्टिक ओइबा कॉन्शियसनेस अमखक्ति अखोइगी थॉट अखोइगी वाखन सिदा कोक सिदा अदुम याउदन लेबा अदुना क्राइसिस अमा लाकपा मतमदा अखोइगी मणिपुर सिंग असे मसी अमगा खेनबा लेरमसु अमगा मोट मानदब लेरम तारगसु ऑन द क्वेश्चन ऑफ मणिपुर हेक्ट मोइस पुंजल लकने अदना मसी की पुंजन बसी आई डेट ति पंजररोय अदुगा 21st सेंचुरी दा अनी हुमलक थेंगनगरे मणिपुर की यामना मेजर क्राइसिस ओइबा मतमसिदा खेनबा कयामा लेरगसु अखोइगी एजुकेटेड मिडिल क्लास अखोइगी मिडिल क्लास इज दा आई लेजब पुथोक्तना आई लेजब वाखलोन पुथोक्तना खनबा यावबा नैनबा यावबा जाति सी करमाइन तौना कनगदगी हाइबा सिदा लोइम वाखलोन से पुथोगा नैनबा अदुगी वाखलोन सिंदुगी मतुंगना सथबा थोदोना मीसु किरुदबा यामनो होनबा कनबा अदुगा पोटेंशियल लेबा मिडिल क्लास से कोई मिडिल क्लास सी यामना अदुगुंबा मगुन लेबा मिडिल क्लास नि अदुना मिडिल क्लास की मतम सिदा लेबसे प्रामियम अदु मणिपुरी मिडिल क्लास की मोइगी वाखलोन सानबा अदुगा मोइना यापा परिंग अदु चटपा मतमनी हना हाइबसी आइना मयाम द खंगजनिंगी अदुना सिगा लोइनना नसीगी 13 अगस्त की ऑब्जर्वेशन पैट्रियट्स की ऑब्जर्वेशन असिदा मणिपुर की निंथौ सिंगना मणिपुर की निंथौ मचा मसु सिंगना करमाइना मणिपुर की जाति दु मतम दु कन्नब होनबा हुजिंगना मणिपुरी मिडिल क्लास ना करमाइना मणिपुरी की इतिहास मणिपुर की कल्चर मणिपुर की आइडेंटिटी मणिपुर की चौकट खोंथांग से करमाइना मोइना मसिगी चौकट नाराबी ट्राजेक्टरी से मसी यालिबगे हाइबसे अखोइ म्यामना यामना कुपना अमसुंग यामना नुंगसीना येंगबा मथौ ताय हाइबसे हाइजरगा आई पुनमकपो थागचर थैंक यू मसिका मरी लेनेना फजरबा मरी चुमलबा खंग्या थंबिखिबगी दमक्ता इकाई खुंदमदा मति चारबा ओताबु खंखैना तेन थगतपा फोंदोकचरी थोरम मसिकी मखा चथचरपा ओइना ngasi president pham langda lenchin biriba koktom chona mani singhabu mafam pratham binabi tabakta nolukna haijari Manipur University bu ahan mamaktada ikai khumna bu chari ani subada guest of honor gi pham langda lenchin biriba professor M Premjit Singh Dean of Students Welfare MU busu ikai khumna bu chari Professor Irom Gambir Singh Head of Department of English and Cultural Studies aduga mutagi president su obiriba ojabusu ikai khumna bu chari
Dr. Naurem Sanatomi Singh, Assistant Professor, Department of Manipuri, Manipur University Busu, Kai Kumna Buchari, Aduga, Masigi function sida, Lengbi Ragliba, School Singi Din Mayam, Oza Singh, Season, Sinau Mayam Busu, Kai Kumna Buchari, Sahi Kudingi, Musuna Sinjaduna, Patriots Day, Asi, Adam Pangtokuna Lagli, Masisu Koigi, Musuna Sinjaduna, Patriots Day, Asi, Nomajing Mitsida Taduna, Pangtokli. Koigi, Hujik, Internet, Sakalaki Matungina, Technology, Hangalakai Matungina, Koina, Patriots Day, Sumasum, Kawabumna, Toxilai, Hujiki, Hogalai Bangang, Singsedum, Patriots Day, I see Karino Haibo, Kawang, I'm your money. Koina Angang or Yamatam, the day Kogi, Lekai Kudingi, Kun Kudingi, Koi poem recitation program, the competition Mam Sindana, Yam Chauna, Patriots Day, I see competition Mam Sindana, Pangtorai Adum, Adubu, Hujiki, Lekai Singi, Silamba, the Gi Kun Singi Silamba, Ayamba Ugidre, Dunakon Manipur University, Student Union. Sahi Kudingi, Sinjari Sia Koi Haukraba, Kogi Manipurbu, and Biramba Kogi Laga Kraba, Shingu Nixing Boina, Masis of Koi, Shinduna Lagli. Aduga Sigi, program Sigi Makasa Tarkoina Kogi recitation program, Lajari, Mam Su, recitation program, so Gabina Hajari, Sigaloinana, I can see. Manipur, Nangina Shaigo, Sida, Lepna Haidana Chatliba, Tingam Dragon Matamgi Kongchata, Chahi Kumja, Kudingi Purak Pagum, Purak Liduma Sisu, Nixing Lubamiku Kudinda, Tamoy Kaina Mashak Oi, Napari Namom Kayana, Mitlu Pirang Piroina, Tamoy the Takshi Shonduna, Chahi Kumja Kudingi, Nixing Palan Tauriba. August kitang tarahumdoi, August kitang tarahumdoi. Puwari oi hawi, kawam draba thongna, mudnai draba kudolsu, tambirami, ningtamba. Kanglay gidi achangba, maital araba, nong thang gumlaba thongna, nong sha gumlaba lingjien, uchaki kanglay imagi damak lan thing na duna. Shubnam Shashan Giminai Hingbu, Kakhat Pigi Haudo Duna, Tumuraba Kanglay Charles Singbu. Bongi no Maigilan, Tanglo na Mayok Naduna, Langfam the Hawaii Katkraba Toba Sing, Ningsing Laying a Shishu, August Kitang, Tarahum doing a lapada, August Kitang, Tarahum doing a lapada, Nasigi Numisidani, Maitay Numita Kiba, Laibak Jawi Imana, Amuba. Mapari halak pangai kiba karam chawba British ki langnam nam thak na langoi chal achumba bichar taudana laibak chawbi imagi lingjien khaba mapari pokna fam imagi damak kanglei cha mirol gi damak thawai ga ning tambaga khudol oi na khushin naramba Thauri kongoi na lay paring oi no na mama lay pa ki damak ta fashi sagai ka kiba He Athoba, Ningtem Jubras, Tikendrajit, Ipu Tangal General, Kangam Larui, Mirona, Singta Bagishu Loina, Laiwi Krabat Hawaii, Mudnai Drabamichan. He Athoba, Imagi Mapari at Hoibasa, Nakoi Bukadai the Laibagi, Imana Goribasi Tarabadi, Nungum Lakoba, Amtadi, Nungum Lakoba. Mikapo na Hingada Bagisharu. Ningtam na sikibana sharuk chama helikal inkum ja listing amaga chanipal maudraga mathoy maitirani khangna thangi chagoisha yekna bagi namai guli bom toke maira bukak khongjongi kheba chingilan famda angang ba ikhe tana imai chung pawna aroi ba ya hiptan hiba tahanglaba imagi maparini Adubunga Shidi, Ikin Kayana Hum Krabanone, Imanangi Haurak Kankul,
Nachasing na ngauringay, mapalgi phazabada lublingay, taikrabrane, imagi mai thongda amu bahamu. Migi lining lauraga, minay oina hingni, nachasing na kallude, migi inat illaga, ay inat na mangni, nachasing na ningsinglude. Mirol ngang laga irol mayeng tay, lamgi san na machi sangi, kanana shuning singlude, punamak ngam na kaw krabrane, adungay. Ningthau macha sing na ningthau kubam munaringay, awana Manipura landaratuna, ningthau marjit yaw na kasada chien kiba. Chel hodraba kanguna, kubak te yairiling, akuba ka kuda poijet, murok maitha, mathagi machabu, numpak ta hayatuna, tangti na hatuna, chahi taret puntak lan sikiba, chahi taret puntak lan sikiba. Imagi mapari nursinga amadi gambirna Manipur kanda bayade ngamdre thawai thadokani lauram khiba thaudangbu tamhaushi aikhoigi mirolna tamhaushi aikhoigi mirolna hingkhang kayada chaikhai biramlaba thauna phaba maitai I kaya puduna thirushi puwari hanglushi puwari gilatam apunbagi pagaltana thiba phangani likhul mangsilagaba puwari likhul mangsilagaba puwari athoba mapari mamom singgi mapambom pangaltana haina humna ngakcharamba ima Manipur gi masai go chingmi tammi anidi ngasti perloi gi matogum chakhalakliba khaibum nabagi mairishe Muthat hausine amukta imagi mapari mamomsha imagi lamal singnaba imagi shaktam kannaba imagi lamal singnaba oh ngasigi khunai shida ningai dana tungkhul taliba imagi mapari mamomsha karino ni na khoina yengiba ipam khambi mehaurasi phau ipam khambi mehaurasi phau Charai kisi kishalu khwang da khwangjet laksilu imagi mapari mamomsha aikhoigi apunba kholangna yade haiba khangal si divide run policy loidam sashan gi niti sing mikha pon ba haitaba mipal tang ba pam ba aikhoigi ipa ipuna kanagi shumapal tang dana chinmi tami khai dana amatoi bigi lichingda ngakcharamba iramdam ni Manipur iramdam ni Manipur adubu kadai nastidi no mai chingdol na tawkiba major egimen gi langlana tung sin kiba numitagi di chakthum phithum laktabana kang khong chairi iramdam kang khong chairi mito birancha shakchu manadabana langoi chansilakle iramdam da langoi chansilakle aikhoi babok oigumsi akhang kan ba sharoisi aikhoina babok oiringai khang fam thoktabada khangningai aikhoigi iramdamdi mangki dawreni rei chasta mangki gadawri arubana mataida anaibana mayaida lanjadraba kayagi thamoi soklaba thawaina ngamkhaigi wangmada leptuna imabu kansi haiduna khutlam toina lauriba tadrabrani na khoibu tana ngasishu tadrabrani na khoibu Aikoi mikap thoklasi chungi mirol kannaba imagi shaktam ngapnaba chungi poram yaklasi chungi poram yaklasi arabada timbiriba khwai charabu amuka hada ikon tinbiriba khwai kibikpo ikoknona khurumjari aina mayamda lanthok chagadoriba saring asigi mamingdi ing sok lising amaga chanipan marifudrama thoigi August thagi tarago humdoini oh numit ado ngasini nauhong nana amuk ningsinglai maitai imagi mapari bir tikhendrajit athauba thangal major di athoiba Thawai pon thabo oiduna chit po sakkaloinana nong salalau bulauduna thangi jagoi sakhiba ye na mairong yakhiba longnam chauba angresni sakti leiba malesni nam thak langbu thaktuna imagi nong sarel panganba sarang nungda chansin khiba Imphal sahar mayolda mapal kangjai lampakta Mina pingau pau bagom tinki punki akoibada oh
yengam thamoi masu tab thau ya dewa khase lak chakre da ko asum na khat thamoi da khutum na su milu da pirang ihona masing marang oina bu uring asiso bitmang sida maitraba ki prajali sing pale manbi ima sing pangthau sak pa ipal sing iche inem kayana pangal thokpadi ngamjada kha chikna khangduna ahik no hik nabagi khonjel teng thana oina tari ngasisu adumak tari maitai imagi mapari he bir athauba tikendrajit minglendi nungshiba Parsi sagai kababu leigi dolai tongbagu mamon noktuna maroi manau pumbada aroi babidai pirami thauna lingjel haplam Parsi kongoi huppabu kari leite khanduna lei parenga pangkhak oi chingadana laukhiba imale bakining tambana thawai dagi hena lumna laukhiba he bir athauba karamna kaungamna sige maitrabakna hagna thamoi kai kre thamoi mahi chelakli kabla kuru sunglaba mapok thok maya langlaba thangal minglendi tholaba major famdi thindoklaba pale magidi parihan ahal oibai matauna farsi sagai kabadi kabla thak ni turoi ngamloi tauduna wakhal lingjel di handana mai thong di makalam aroi ba kholau oina laurami joy mai tei ma kanglei pak na joy oire tao kanglei pak ki kanglei cha sa ichik hun kraba michik mirau khol ta draba ting thana oi khonjel na sumna mamlaba matamda tari base kanagino mani maitai pokpi palem natrane imalai bakchawi palem nang pukphabi aman bacharei na ko phizi na mai thong di khum milu da pirang ihauna tarang malang di engduna wakhal gi pak te irak naribi he ima maitai pokpi na thadagi na chamun krabi na cha kaina bagi mai cha o na thoi na khang haurabi khai na mai wai rabi sarang nungi nong sa amom gumbini lao kanglai pa ki kanglai cha sa kari gi tumduna tumin na lay thokli ngasi athauba singining sing numitni makhoi gi wasak ngak asi mapari mamong pok chaman palem laman singlasi leirang khodol amatang sahit singining sing pura katlu silau sadanjali niru sibidai mitlugi pirangna pumna po amukana kurunjali lamdam sibu konbiriba ibudau ibendau anibu ithanungda chena thagona jabagaloinana tinbiriba phai khudingmak pusu moyang them linthoi ngabina ikoknona kurumjali lanthokchari aigi saireng moyang them sarat ki mayekta sadanjali surjadevagi sagol chuklida lepanaidana senari amam angal anina malemgi awa nungaibu thawaiga pangkhak oiraba mallaba ipa ipugi lausinggi pukai oiraba Joyjainaraba puya puranbu na thada chet na kon na thairaba lambi du da hannayeng mitlu da pirang irahau pale pham khangdana lepliba abtangdi pen na solam tong rumbi sauri na te sawai lai morok machili thadoi kaubina temu maton sana chi chau kak swai kaurasirane masip adungai loktak isam tareta kangbong hupnau kayana maning tamna sanajaba loibi chingi na pomda chinglol khai na pangak tuna mamasak na nakonbi saroi kwaki makolda yuthak lep na palambi chingtra
uthambal kayana yendai thanna kattuna malemda athoi binita khiba adubu kadai hojikti he bharat nahaki samas atraniti rajniti laining laiso pumna maki oiba manaba samas lanai lanai gi ijat kannaba jati ge kata puraknaba pikhi banatra nahaki democracy oh ningsing lak mama ningba macha singgi hakchang dagi sentharak pai kheng lakta khongpham chet na leptuna thangi jagoi saramba bom top kaya gi marakta utkum tangoi on khiba maitai lanmi khujo kaudri ngasisu adubu kadai nahakti mirai bakta khongul thiriba he maitai athauba haitana ahai sariba singdana asing sariba amukta ngai bi khona hakpu hanthana yingbiu amukta mitoki hauna chargo tharakpa kodang mahi awoba susillabana khong khuyado samjagene mitki pisina ai sumaitai chanuni kaurabarani na hakpu naramdam sanalai pakang lai pak chingna koina pansaba chingmina koina palngakpa loibi chingi na pomda narakta satpi ingelai chinadana ken krabada masuna sangduna sasinaba manigi lai pak manipur sanalai pakang lai pak kadomdano ai khoi gi maitraba isada chenba singligi igi machu olakpa korbak ta iba iyekpu amuba kalini haiduna pu puham kok lekut lairai de lot khiba ke kru moirang ke kru nasa nambi sangai ngamba puya korbak pumnamak khongau nage khanbara maitai kanglai puari pathang kok na sinaramba puthang kok na hairamba thabi masulanangda thaba masu chenjenda irel punba puari ngasidi mafam kaidano tabada tabiu phajjaba khamba thoibi seisak lon apam nungsi khoida kading thang jahanba nuratonu laijing lembi sabana ha pangan khamnung yai thing konugi sayol langon pumna makari heli mijarona kari watli iron laigi lay pak khangba pakhangba sai hau sai tha ahanba nangi chada nauda kayan kangla fida da famduna salai taret puyengduna nungai yai patalingai kangai cha singna kaya da haraujaba puya puran bu mai thaduna taibang lon chat hongan krem niran macha kaya na pidat padat pamachani hai hauragani kangai cha pumna kabo beli mangkre kangara khumukai nare chandra di ture leitre pisnu mandi ningkhai sana leipak manipur hawak pham thi ba khanglar makoi tar prithina tapna selkli ba khong chatta loishin khre amambat oi lers ki langak sasan george ki tamchira balichat england ki aman ba fijo Samas ki kallaba sahumda Asia Africa anina thingbangam laroi draba ichel irai naina chelaktuna prithi pungkup kup khrabasu kangla sagi mamangda angau mangagi makokna angang ba ikheng lakta on khiba malim pumba nangak da sonaki ningtam numit kina aroi ba khongjom magi na matamba ita na ikong sakre aran man achumba sag aray bamhay putok tu na achumba wayal pangdringay Victoria Maharani Mahakmak na first sige sagay da lefan kre agas thagi na pambakta adubu kanglay chapum na wana pangbaning tamba thuna miray bahak mali penda ba amalay bagi thaway amamang halingay Tek kadawre sait minar se prem gi saranjali katuna amutang di pe na yenglam ko ai gi saideng matang asdalo jari amuka na khurum jar ba ibu daw thang jing musu kok non jari mathang da mayam pung na musu kok non jari ai ngasi tan thok chagari hori ba saideng ngasi gi mamin thawan maira
karigino palemna kulay da tuduna nirun ipom ipam tau laya pirang hatriba hinsaya itam naraba minchagi khayata napari dakre kapara namom kum khare wabra hada palem nung sibi mira pun program bu mingaubi kokton laikoi ren bu koloibi pamu nung simao athau na pari singni kau barane akhang kan ni namom singni khan barane athau na pari sing ati mao akhang kan ni namom sing phoi bi palemo mitlu laije ipam tauri batai thokna ko lai da turi balep khatna na pari namom bu hauna hap logaba ipano thagak laganu ne pokpi chin chathat pi nge lai chinat anakin khiba ha kalaki de hilai lo manapari wag mai na ai khom yagene apokpi ken khite chinnatan palem puya ata singe lai su he na kat khiba athau manapali lailang ni akhang kan pinapmom melai ipan kimitlu ai jit ai thokna mijeng ang khayune palemo awang kolowoi pa panthau ma ki makata kongchom ni puikom hawan melai oi tuna paleng alipa ata palem apokpi nangki napari namomne mijeng ang khayune imao pai mo akal helaba wag manapari aigi hay kumasitarga hada palema pokpi pai mo pukning ingdi uko poirai lamda tariba wangam pungda hingliba layat aret kitada sing yumdang mana yumjang laktuna minay na mapus harare may daily lingjel pudogna man pangda halalo mati pangda tihalo nayaman anaw tu kare nachalla kare narup na pangkay nare milura pirang kari gisin thari thawan mayra oi khaba pareng pai riba masek lang nangaliba thawna phabapan pathau sing akhang kan bi pangkin makoi mang dei kaidra makoi na yenglik anduna mai thong na palut khone puknang da chau thok pa pau khone liching amatlep khone yam bi naw iche ichal iruk ipang makoi gi toli balaman kum khone thawan mayra na koi gi atik aing pangnaba dai koi ma pung mayol gi mai thong mangal nai na ba tayum ingoi wak mana imai nong nem lai na pang thong len liman kau ma king thang len pang malam buon na kon chin jaram ge haya hayum me matang sida ai san lo sin ngasi aina miya mangda lanthokador basareng asigi maming phizigi mani lobirasi aigi sareng phizigi mani he ima maitai pokpi maitraba barak kinom poksidayda madom sikna yataribi kuloi magi mingleni Manipur athaubi pokpi ima bi tikenjit athauba pu thangan general pongna barjabashi athauba chinglen sana mapari ima nangi phizigi manini ima nangi phizigi manini maitai awa matamni ningtam numit taramdai ningtam bagi phirana palem leida taramdai mikha pon bai nong leina nong don sin na koplakpa yekna bagi kangbuna ijati bu nairakpa khangamde athauba wasak setpa mapari kaya ningtam baga thawai ga sinakhiba nokna thawai na pontha oikhiba ima nangi phizigi manine ima nangi phizigi manine maning tamna panjaba nangi napari athauba maitai nongsa tikendra phagi thaurang tawbadi longnam chawba Organised ni commissioner quintal political agent rim hudan saja chatkhiba ahingda lona landaba nusi haitra sahebna si chairak pi khiba thauna phaba mai pari sing ima nangi phizigi manini ima nangi phizigi manini
Bongi Marina, Maitai Lamban, Takraba, Nonglay Nusit Marakta, Akiba Lakide, Tauba, Matsum Taba Samogum, Yeknalamay Naikido, Imanangi Pizigi Manini, Imanangi Pizigi Manini. Kongjom Turian Torbanda, Keba Chingi Singkonda, Tangi Jagoi Saramba, Bongi Maina Kiba, Puna Barjabashi Atoba, Jinglin Sana Mapari, Imanangi Pizigi Manini, Imanangi Pizigi Manini, Yengule Bang Masasa, Maitai Akoilu Singba, Tari, Tawai Yaudraba Haksana, Atoba Makoigaloina, Mankre, Ningtambagi Asa, Lehaure, Makuigi Minglendi, Kapori, Maitai Ima Popina, Dengta Nauri Konjenda, Machapi Lauri, Sakrabada, Imagi Matadagi, Mankrabada, Pizigi Manina. Mayam Punamapu, Amkan Tagata. Hibamiam Punamapu, Ikon Krumzari. I never see Miamanga, Lantok Chagaduriba, Saring a Sigimaming, Land Bungi Punko. Saring a Sibu Ibirapa, Aigi Baba, Yunam Nilababu Sing. Impal, Sarginil Konglaba, Shargi Mayol Maktada, in Jik Nangan Toiriba, He Sahid Minar. Nahak urubada ning singhali matam amagi Manipur Anglo war matam do dayay kibalan bungi pungkol ipu nangi bungi pungkol da kin kibadai ang ubasingi mako kang lasagi mamang magtada adungay Kristap kalising amagat pan marubada mathuigi Manipur Anglo war Matam do dayay kibalan bungi pungkol ngasi tan thakay kre pungi punglol ning singraba ipu lan bungi pungkol dudani Manipur gi athauba kayana British ki kan thoraba bom to ki marakta thangi jagoi sakiba ning singraba ipu athauba agi marakta tom thin ngan bathawai misakum ngan kibadai ipu British Samurai Jabu Thak Nik Pamakai Kihan Kiba Ning Singraba Ibu Nasidagi Putang Kaya Lan Krabawari Singado Ning Sing Lang Kigadra Ning Asigi Sa Olaba Miro Sing Asina Tazadi Ibu Ayhati Sung Tazadi Matam do the soak na kibanilan pamado. Maitai mi kujob amataga. British ki pak chaurba. Mahasagurum labalani singaduga. Matam do the picture basu Manipur ching tam amatoy. Lingjen manana. Soak na ki. Mamaliba kinama. Matwai kubak tahap to them. Mighty gani kang na British ki kan taurba. Bom to ki marakta chong sen ki thangi jagoi sadana bongi maina kaya kakhi mama le ba ki dama he sayid minar nangi namang maksidani Manipuri magi tang laba mapari anina phasi sagai thak taka nog na phasi kongoi hukkiba adubu Ngasigi angam chanaraba jinga khut kamanadraba lamthum pangalambinga samnadraba tokhai tanaraba sa olaba miro singasina ning sing lamkigani haiba thazadi ipu ai hakti sungtha thazadi adubu kauba ngamloi ipu ai hakti ning sing bagi laimaida munai draba thaumaigum nganduna thamgani Jadkrabasu he atauba mama liba kidaba nakoi gumakaya pohenigi ngasi ima Manipur gitampak sida amukana amkana Doina na ngasigi thorobas na tinbiriba khwai pang na magpuso ay na kokno na ikay kumnaba utchari ay isama ki mayekta lantok chari ay gisayre yakairo ining tamde Pende, yaninde, nam fulay ngak, shuk nam sasha. Kak na noke, minamba, ganatan trakola. Jimbal da santi, kut na amada, mit na kadong.
Yengu I pamba mitay nong siya at hoba siya. Mitay nong siya at hoba siya. Kanan, juk ole nong siya na yung on kre. Nong siya na yung on kre. Matam ginong shit na koy na nasikre kabok jay. Makok yole taway lay kre mamalip kre. I taklo, pe na taklo, nazat tigi I, nazat tigi I. Mikap toklo, kunay bulam zingo, like ha, tak kiga daure, like ha, tak kiga daure. Mang krabapuyagi kongul, mami sham na ureda, mami sham na ureda. Kay daw may tadat kani. Kay daw may tadat kani, mitay imagi, kong dagi yoling se, kong dagi yoling se. Kana, ngay na, loy kiga daw re, punsi. Oh, ima, kung ja kaya, minay oy nalalaglabi, mitlo pirang kang dana, hik na kaplibi. Kaya ako'y nagkapkigani, tol labigi matawgom, ning tambagi numit na taki pada, yauki, imanahaki, kalaban na chase. Ning shingli nga sisyo, fayda habong mayay magtada, nok mataway kat kiba, beard kendajit, tanggal kataw, chinglen sana. Ngakli bangam kay imanahaki, lanteng na kiba imanahaki dabag. Nattay makoy tasyo, imanahaki, napari na mo, kaya ni, napari na mo, kaya. Kadayo tat kre, chingulangol, may tarit ma. Nakoy na natra, kang laypag imaabo, yay fabi o hilamba. Kang laypag imaabo, yay fabi o hilamba. Preach beginning tauna, imaabo kok no na chatnamba. Ning shing bata mga aire, loy lam kang laypag. Tabo nunggi puwari na, liri nga shiso. Tauna fa ba nagkoy tagiwari. Adubo ima, tabi ni nga ilay tabana, nambi ni nga iyaw tabana, lay na. Kapli kang lay imana, mapari mamom sing buyeng duna, I masyagi, kalakyang ti marakta, yumdang ba nagkainaba? Kwak, karipaw no, miyan paw mi. Natya komdon meran bilaybra, layte. Jakom ama jage, jafade. Ising kuya ama takfade, yetlom jakfade, oirom jakfade. Ha komdon meran bi jetnayalo. Uji kang may tad, karung mapal kau shaba, uji laba may tad pa, siyang tay lakling front. Waye lakling nung dam na sarak yang bi takta, inga pang fel na ibagom, ukay paktak na kragan. Loy bi jingon mapal na question ba, mitay sana lay pakta, karakang jane pakang ba, tubilay na konbala. Waye liyaka pungda, ning tam na pan ba do, laybak irang tay na ba, wayang nong dam amana, siyang tay lakling front. Tong drumbi, chakrik nakrik jawai bi, ipa ipunate puramde, tadoy kawida. Demu matod sana, chichang. Pok tabi imada, ima kawduna, asyumak hinki gadra. Nokloy, kaploy, tengtaroy. Kung fom soy bagidamag, arim bani talja bagi mangjaba. Yakairo, mitay ataw ba siya? Tay tong na se, imagi mitlugi pi. Ngak na sine, imagi ngamkay. Lep na sine, apun ba oy na. Sagal na sine, apun bagi saktam. Yakairo, mitay ataw ba siya? Yakairo, mitay ataw ba siya? Puno mo pong kahanap. Membersing, amadi. Mapamsida tinbiba, kway tarabu, ikong na kurumjari. Aigi sayrengi maming Agastara hundoy. Lawbirasi aigi sayreng. Hey ima,
ꯄꯨꯛꯁꯦꯟ ꯇꯞꯄꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯑꯈꯥꯡ ꯀꯟꯕꯤ ꯑꯊꯧꯕ ꯑꯊꯧꯕꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯅꯤꯄꯨꯔ ꯀꯧꯕꯤ ꯏꯃꯥꯋꯣ ꯑꯣꯟꯊꯣꯛꯅꯁꯨ ꯂꯩꯕꯛ ꯐꯩꯗꯀꯣ ꯏꯃꯥ ꯏꯃꯥꯒꯨꯝꯅ ꯂꯩꯕꯛ ꯐꯕꯤ ꯂꯩꯔꯝꯈꯤꯗ꯭ꯔꯅꯦ ꯑꯅꯤꯁꯨꯅ ꯃꯥꯂꯦꯝꯁꯤꯗ ꯐꯪꯖꯈꯤ ꯏꯃꯥꯅ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯊꯧꯅꯥ ꯐꯔꯕ ꯃꯄꯥꯔꯤ ꯃꯃꯣꯡ ꯀꯌꯥ ꯀꯌꯥ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯤꯁꯨ ꯅꯍꯧꯅꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯏꯃꯥꯒꯤ ꯑꯗꯨꯉꯩ ꯁꯣꯛ 1934 ꯉꯁꯤꯗꯒꯤ ꯆꯍꯤ 152ꯒꯤ ꯃꯃꯥ ꯆꯍꯤꯁꯤꯗ ꯅꯠꯇ꯭ꯔ ꯊꯧꯅꯥ ꯐꯔꯕ ꯅꯄꯥꯔꯤꯁꯤꯡꯅ ꯏꯃꯥꯒꯤ ꯅꯤꯡꯇꯝ ꯂꯥꯟꯒꯤꯗꯃꯛ ꯊꯥꯡꯒꯤ ꯖꯒꯣꯏ ꯁꯥꯈꯤꯕ ꯑꯩꯈꯣꯏ ꯂꯩꯔꯤ ꯈꯪꯍꯟꯈꯤꯕ ꯄꯥꯎꯅꯥ ꯄ꯭ꯔꯖꯥꯕꯥꯁꯤ ꯃꯥꯏꯄꯥꯛꯁꯅ ꯋꯥꯡꯈꯩ ꯌꯥꯛꯄ ꯌꯦꯟꯈꯣꯏꯕ ꯆꯣꯡꯊꯥꯃꯤ ꯊꯧꯅꯥ ꯐꯔꯕ 이마기 나빠리싱나 가토키바네 이마기 닝땀 란기다막 사히시막게 프린땅 푸름도이 aduga amuk laki ngasigi kaungam naroidaba numit agastara hundo mani taseng mamaksuni ngasigi numit simakni ngasisui mahagi laibag tangang masindo namunay tanalay diba ngasigi numit sidani imagi pisigi mani ani Bertigen dasi tanggal jenaren ani makki ay bitaway lauki ba Sok lising macanipan mariputara matoy nga sige numit si dadi Imana kudang pipamtay majuna ba pise dalay ting oy Kawang nong pok nong suk koy sen duna marikay na may sakangki Aduga ang muso Ngasigi numit sidani Imana haung na lang na may thong makalam na no kibado Numit sidani Sautok sa kibado imana Pong sa kibado malim sida Pog sa bagidamang Thong na parba mapari ani Birtigen da say tanggan zenarin Adubu ikay banay drama British ni Hey adum matoy hagat ki Kan kide usit kide kareso imagi sautok sa baging minokta Pirang gilamlaw na mangat amdo na Tambi ki mabu makoy gikong yaka da netsin do na Mesin biki acho papibulama na imagi chimbanda Ponsen biki misna anido so amuba pina Kang kini hay bagong taybang kanana Adobo taseng mamakti kang kibani British makoys Kang libani hongzikso Manipur kaubi mag Mapari mamong kaya gitong nalingze Leyaw kigani chuk kayad Ngasigi taybang sangsas na lay magkay Ning singaw kigani piron kaya Ngasigi kaw ngam naroy daban numid agas sarapon doy Layaw rasano munay da na sumag Ngasigi agas sarapon doy Ngasigi agas sarapon doy Long live Manipur! Long live agas sarapon Tinbiriba mayam po Nga kamtoy binay ko na kurumjari ay ngasi miyamgi mamangda lanthokjagadoriba sayreng asigi maming kanglipakki mapari sayreng asibo ibirakpa aigi baba jinga khammalem ngamba maite hojik lanthokjari aigi sayreng pungamdari thamoise ningsing lubada numitto irai pakkidamak khanduna nokna thawai thakiba angambagi yathang in farsi kongoi hukkiba kanglipakki mapari Tikindrajit Thangalo Mikhapon bapamdaba marongdong lepchaning kiba lamlaw haiba British po maithiba pige khan kiba bomto marakta khutta
thang pai duna mai tei leibak ngakhiba kang leibak ki mapari tikendrajit thangalo tikendrajit thangalo napam khambi mai haure iduning thau thoraklo kaidano ngamnama yumdang bana kainai re minnai na mapu saduna lau mapu yong na tanbago mai traba ki leimai dagi mai tei tan ba haurakle imagi pirang tei thok lakho muktang na khoibu kang leipak ki mapari tikendrajit thangalo tikendrajit thangalo Jakni pini saduna minnai oina laklaga pangal sare pharaga mapu sage thorangba huinau macha yoklubai leito leke thoranglat maitai sanu kayabu sarak tamba hokare pikliba nawa kayabu matu kaktuna sahing chaba hokare napam khambi mai kalakho halakho amuktang na khoibu kanglei paki mapari tikendrajit thangalo palim sakpi kayana khwangchet masi langduna khutta maira pairaga thijari santi kadaidano thijari santi kadaida akam apet khaidana sahing sadum pizaduna thakla thamluba huizau sing thadoraktuna chiklare palim sakpi kayana leimai thakta tabagi tingtha nawai khonjel se taduna leibangam dare halakho amuktang na khoibu kang leipak ki mapari tikendrajit thangalo khongjom lan pham mayaida maitai mai thiba nang lasu mai traba ki damak khanduna hanba leitaba thongnana mai traba ki ning tamba manghalloi sari sakhiba maitai pokpi imagi thawai gidi manine namom na taibang phaurak ngai mai trabak ta chaurak ngai tajare na tikna gunsin athubo na khoi mikha pon ba pam daba marom dom lep chaning kiba sonari ngasi gi taibang na athubo na khoi gi minglen bu kang lei pak ki mapari tikendrajit thangalo punama pomugunu krunja Tagatchari, Matangda, Kaktokchari, Susma Longjam, Deng College of Arts. Masiki Matangda, Sem Saduna Labigitaba, Ningtau Khongcham, Navin Chandra, Manipur University of Culture. Maktada timbi ko kakuna amadi juri famalan tanan simbre ko singbo ikokno na kunjere ngasi sayeng ba asigi mamingna ragubi thiam sayeng asigi mamingna sanale ba lanthokchari aigi sayeng ima nushirabi manipur sanale ba manipur chahi tare khunta ngai mikha pona le lingai awana tamthina otlingai morok thaduna hatlingai khubak te yelina linglingai hikna kapkhiba natra nang Tarani Pansadapti, Garibani was Haktakta, Santidas ki itilna, Kangla Utra Mamangda, Puran Chama Gugul Metangai, Ramandi Drama Sandongai, Amuksu, Hikna Kapkibanatra, Nang Gambir Singhagi Matamda, Gram Pebata Anina, Kapok Tampak Pikingai, Tankata Trugloratngai, the Sankong Tingel Kaibadi, Yari Pok Tambal Nuchanuna, Iriel Nunga Lizagi. Leibak usin oikingai samlang ipa amuksu hikna kapkiba natrani nang taramapal sadapti amuksu piringi macha lamhenbana maitai chanugi ida imot itinduna namu posenge thaurangai govindabu mangthongai kangla sabo kapkhangai thangal trikender ani bu tamthina phasi tokhingai ima nangi phiranbu nethaina segaingai Nupi langi matamda sangina iram phatkingai ima nang pumloi loi natra thamoi machet takhiba natra onna thoina khangkhiba
natra hikna kakhiba natrane nang aroibada amuktang ga hangjage ima kun suba sadapti sida chingsang na maru koklaba loktak na ising leitraba achumba amata tongnadraba kal karkhana sing siraba thabak thawam laifamdraba huran bagi chakta fam oiraba nacha singning bakairaba nongmai gi makhonta nakaraba nongmai makhonta taraba mi ha mi puna toiraba mi kap mira khol marak sida ima nangbu nungai biribra penbiribra ima pungning da kari phaubi bage sengna amukta khumbiyuni ima nangbu sana oribra ni ima nangbu sana oribra ni ima doshinjare ai Thagatsari, Mathangda Kaktokchari, Ningtakongjam Nobin Chandra, Manipur University of Culture. Masigi Mathangda Sem Saduna Labigadaba, Larik Ingbang, Nantoy, Manipur University, Department of Manipuri. Punama Pusukna Taina. Lepsari Bomfam Staki Kamtang Nikai Kunabado Yusari Aigi Sarengi Maming E Lalonba E na E Komzali Tasengba E Singna Mankraba E Sing Adubu Tasinba the Yaukraba E ni Aduga Muk Mankaduna Tihauri Mapam Kangana E ahal oiraba mama mapasingna hanghowi sattuna koina kaikai mapangsingda mangkraba imungi I punsillaba igi mamal lawgadawri sem sakhrabani madugidamak khut thangkatladuna ngasidi maning tamna yonthokli puaribu puduna tangdu laitadraba santi phangnaba lambi gi kaithialda Haduna Maning Tamba Panglava Singna Ningam Dana Ying Hawi Karana Ningam Dana Ying Hawi Karana Yonthok Pikraba Puarigi Sitahova Lamai Kara Baidana Tam Tibat Nonglay Nungsik Kak Launa Mamlava Ahingi Nong Tangna Tiri Yonthok Pikraba Lamai Singadugi Sitahova Singadu Humduna Punanaba Lambigi Kaitel Tamna Thanks. Thagatsari, Mathangda Kaktokchari, Larik Ingbang Nantoy, Department of Manipuri, Manipur University. Masigi Mathangda Sem Sabigatabe, KIS Hussaini, Manipur University. Ahanamangtada masigi tinbiriba Sedil Purel Anibo ikokna khurumjari loinana tinbiriba pumnamakpusu ikai kumnaba utjari nasi aina mayam mamangda lanthoksagadoriba saireng asi ai sana sairengjaba sairengi mamingna August 13 na lakpada laubirasi aigi saireng August 13 na lakpada ipa ipu athauba pugi pukok angamba Kem krengam na haksangdi piramle aroiba poloidi Yaibi nang giming chatti thawai nang giming lendi leihore do mutnaida leihore do loinaida Ipu nang nalinglamba thawnagi maru chardo ipa nang nangaklamba ninghan na tabagi sambaldo Sambal set na kabana thawnagi pandong pharedo maitai kanglai pung mayolda thawna pambi hauredo Hada iputi kendra thangal menjor akanba Adu ngai gi August 13 oh
kaungamdraba August 16 yeknabanadi langoi chantam thibadi lichatki marakta thabal pharaba thajabu grahal lakpagum khudakta thajagi maithong mamkhiba kanglai phambal ngaktuna numit thagum alamba thauna phaba ipubu lausing chauba ipubu khangu thakta laksing khiba kanglai sana pung mayondi takhi numit thokna korona Pari popa pokpi palem panthoi badi kayana charai phina di mai khumja misna pirang na di pum chot chot thamoi khambi mai hogum wana chak na khang kiba nau kai rabi sanbi na mai kai khang da chen bagum phaida pungi ma pari thobani bu ubada on na thoi na khang kiba nungshibagi marum thuptana hingjabi Mapuroi bagi thogal phangjabi leima oibi kayana mathadagi mapuroi beset khibagum lemlai ngagum mairi laktau wana chakna khang panthau ma bukai nagum macha oiba kayana tengtha kapkiba mam khibani mai trabak to mikut di sukna Thakki korau phau su tam thibadi mataudo yengam daba phau duna lep khibani magi khongche sukna mam khiba phaida pungdo tara marini gi thajagum ngan khibani ipuni gi mai thongna ipu thangal athauba tiken rajit pangan ba phaida pungi pharsi sagai urabrane athauba anina mollaba palem gi tampakum Choktaraba angangum palingi tampak ta pothagum ningaidana kari babu Parsigi sagai taktuda Tamthibadi kongoi ni Parsigi kongoi parengdo nok na hukkibadi maitai chanuna lengjaba leichal suraba lei parengni khallabarane athauba Parsi sagai kaduna thakrabasu nakhoi thawaina Malayamda numita balaitedi hainariba amauba makhoido non khibani mako athauba singda maya ta khibani amauba singi napalgi thauraba thangsangna ipu khoigi thaunana nasu singi lu tongda cheli ngasi su leptana ipagi mingchat manghalloi ipugi izat tahalloi korau nongana khraba ipuni na ngasidi leichil pomai hangduna leigi dolai tongduna yengthabirakko muktangdi hapiramko thaunabu hairang leirang khujok matang senglaba thamoi dagi kachariba laubi khoko thobasingna khuthengna latnadana ngasi August 16 na lakpada ngasi August 16 na lakpada tinbiriba nama po amuka hanay ko muna kurunjan Tagachari Matangda Kokthokchari K.I. Hussaini Manipur University Department of Manipuri Masigi Matangda Sem Saduna Lebigataba Y. Robinson Ahan magtada ikai khumnabada matik charaba juri member animakpu ikai khu usari amadi tinbidba mayam pun mukpasu ikai khumbu usari Kasi aina mayam manglan thoksagadaba sayeng asi Kabi Arambam Darendrajit Singhana ibiramba Iraipak Uzadri Nangumba Nangumna Nungshiba Pukningi Penaba Nongpoki Korau Konthangpham Bharat ki Samji Langdaipham Prakiti Imagi Nungai Basanapham Chaklaba Thamoigi Awaba Koknapham Kungna Panba Mahai Marong Chumna Satpa Phaugi Charong Mityengi lambida aying bapi nabi Nachagi watana chengjendi hullibi Kunja khuding makta chingya tamya pumna makta Pombina cheklana nagundo sakchari Santi gi achikpa iradi sinthari
Pukchel taplabi nanggumbi, napari luna taujabi, samanabi nataroi, kanadi laibage. Nanggumbi imabu, kadaida yaubage. Akan bamayam pukchabi, athau bamayam yokchabi, Birendra Tikendra, nungsharin napari. Bharat ki puyada, mamingdo sonari. Chingthang nang lingthau athauba, bhakta leiranglen luhenba, sanagi murti joy singha, ningthauren. Matri ki thaudangda, thaujangba thauguren. British lamkhai panthengda, nipa thoklaba lanthongda, mikchat ki sida u, tharamba nongshani. Gambhir singha narasingha, laipoki nachani. Leipaki wayel langlonda, yeknaba laikhai lalongda, prajagi penaba, thauramda laiwoiba. Ishwar koloina, korogum ngankhiba. Mingbu phangi chandra ki tining thausing, kokthak kiriti. British Sanmanbu, Lausing na Laukido. Awangi Tawangum, Mangana ngalido. Asumba na chapok tuna, namana mangjin thaduna, ayuki sajikum, mamondi nuklambi. Saklin gimirena, tiada tarambi. Pattaba micha kayana, kalakpa may na suduna, tatiwa haiduna, imabu chengthare. Imagi pinada, amot patayrare. Naun haurak panasasing, imagi thaudang kaubasing, asumba imagi, mingthi balairiba. Kokhan geningdaba, kayada pangliba. Napari nang shaki bikti, chang khare kalgi khayati. Madugi na magteng thari, imana. Khandare madubu, lehauba na sana. Mitay minglien di kauraga, matri thaudang di kauraga, napalgi ingang na, pijon da tayriba. Narak ki laikhom na laibak ta thilliba, panglaba na cha mayam se, lausing choinaiba pumbase. Lakhigani amuktang imagi tampakta. Taukhigani thaudangdi imagi damakta. Ishwar popi palemo, narasinga popi debiyo, mittagi irado amukta taithokho, thainigi minokto, amukta nakpiko, punoko amukane, lakpundasa. Thagakchari. Mathangda aroiba oina kauktukchari Y. Robinson. Mamaktada Dimir Papai Tarabo, the chairman from the city, Kaikonabo Cherry. Lanthokchage, Agi Sere, Nasi Atobu Singinumit Oibanina, Agi Sering Sizu, Atobu Ginomit Hanamin Tonzere, Lanthokchage Sering, Numit Sini, Petroid de, Heiningba, Nganingba, Fondo Horo. Numit Sina Loi Krabadi, Matam Loi Kragani, Narei Paki Atobu Singbu Nixingba, Petroid de Maramsu. Katli Lairang, Atobu Singi Mafamda, Marei Kaigi, Akoibagi Lambai. Kau krabamioi singa. Soli aduga machinda ha atauba nakoina thamlamba idai pakilam mache ama phawa manghalwa yenglaroi uraroi ngamde hanglaroi ge haibasu ngamde ha kanglaipa ha atauba satlage ai wahang singse puduna anakpa ambulance amada kakhatlaga ai isa na isa laying sanaba. Thank you. Duga loina na Asigi Ataubu Singi Ningsing Numit Siga Mari Lenana Pantok Chariba Siding Sedina Basigi Atanga Wahi Karadan Tambinaba Pagi Minguina Panjarbada Oza Dr. Jerome Radkishan Department of Manipuri Bu Kautuk Chari. Manipur University Student Union na sahi kudingi sinduna pangtok liba thorom asigi yamna mapung oiba ahanbagi thorom loi khraba matung sida yamna maru oiba saireng thiba tanabagi thorom sida lengsin biriba khwai kudingokpu aina noloksari Jaya Lakshmi English Department ki loina nam sugi
mayam aduga nungsijaraba mahiroi research scholar mayam amsu yaubiri yam nungai kuire serem thiba nasingbasi ta daba lebaki akanba irang amasu akhugi isa sida sagonarga dum chappadawna leiba loisallu yadaba kaidamoi loigadage su khandaba sigi marak sida akhugi su tawda yadaba ithogdang amoina akhugi iramdam asi kannaba honabada thawaina pontha pikraba ipai pusing gi ningsing banubini hojik thoiba matam asigi loisallu yadreba thawdo asigi yam mari leinaba ikhoida amuk henna thongna lingjen happadaba numini wafam sigi matangdadi tongan ba yamna mamangi ayuki thoramda marik sumna ikhoigi mangda thambikre amuk hanjanjararoi yamna nungaijabadi akhoigi mahiroising asina yamna thongna phana tien khraba matam khara pibasigi manungda fajaraba saireng mayam ama thirakpasini hana ibiramba saireng mayam amasu yaure masana ijaba mayam amasu yaure yam nungai sidagi hena nungai ba thoidokpa bakha haijararoi sinbiriba musuboi hanana thagasari maramdi sumaina inkhal iba mairoi singi pung thogatpiba amadi mareba nungsibagi wakhalon kharato oisu thamoidagi phongdokpa ngamhanbagi tanja ama pibase masima yam phaba mani aduga saruk yariba mairoi singsu amuk hena ina thagasai musuna sahi khudingi torpa thoramnina matam khara sangna lobiraga mairoi singda mangjaunana pausi piraba chapchaba rule ama sereng thibagi haibadi semaba matamgi akaknaba piraba aduga fajana tawalagadi amuk hena tongan ba institution sing sidi aina ubada khara khatangmak ui yamna manipur gi pak sana leiba school sing mahiroi sing college sing sidagi yamna hena lakani na khalli amuk hena mapung phagani hen khalli maramdi tawriba thoramase aikhoigi tungi punsida tungi miyoi singda kawdana bagi damakta kaido bagi kawdeba mari bang nuksi bagi ihulama pina bagi damakta yamna mari matam changna maput tana sinbaise aikhoigi ithoni hujauchi natragadi kawki doribani maramdi aikhoina tammiba angang oringedi tamakpa aikhoigi matamda tamakpa syllabus singdadi masing masing ngasai oja BC nasu mayak sengna thambidune lairik ta tamakte sumba thorom mayam yawbudagi khang'eeba maramdi syllabus ta matamduda regional gi oiba sarukse sungyaw yawramde Britain gi history tamdaineba Indian masana history gi oja khudimakta hangbiyoba hauji university da khara professor gi thakta leriba associate gi thakta leriba singda hangbiyoba matam amada Manipur gi syllabus ta kari tambage class a makhongdagi tamkhalappaduna BA Europe phawba serisda science da sakimna science da oire aduga arts ta lahori stream sing sida karamba Manipur gi natraga regional gi oiba syllabus ta koi hapaga tamakpage sungtam tamakdabana history oja sing da so hanga khangbi Britain history lahon gane maramdi British na paisalamba India oibanina masi India punamuk da sanaba syllabus ni khara thengdara kanda Indian history hapsala eba Manipur gi history ga side sungtam tambaja nate sumai tawdana school gi syllabus ta susi sungyaw yorupte aduna aikhoidadi sinbung da leiriba masagi ojana su tapiramado khongjom praba sakpadagi sumba August 3 tawbadagi irabot de tawbadagi tongan ba suma mayam singsidagi sumangli layeng akhoina khang ngamakpaneba akhoida yawriba itongda yawriba sagi puari singasi yamnungai aduna suma singase toina sinba sagi akhoigi musugi president so hai angang oiringai matamdadi lekai khudimakta August 3 se celebration tawagaloina saireng competition se competition yang hape
yam sille hojik mayang yam tare adu sille sing aduna maram oirkanda angang singduda August 3 kaino haibadu wawdi khangalle ira bote kaino haibadu wawdi khangalle maramdi mana sakchaninge ba isaido adusu sakpa phangalle aduga maribang nuksibagi akogi puari gi sartusu yam phajana makogi masada khajitang orebasu mami taiba mai isai sakningbadugi mayaina tawriba thoromdu karino khangbagi khudong sawa ma pi aduga saireng singsi yam phajai aigi manipur gi oinadi saireng thibagi rule haiba ma leite basi akogi laibak thibani maramdi atai state sing even khwaidai nangnaba Guwahati phawbada saireng thiba tanabagi rule seme aduga saireng saidenabase yam toina toy akoi television da karida yengsu khangbani culture manadabagi matungina khuthi su manade aduga makoi da hanjanna akoi gazal gi mawongda sur palaga haiba natre harga su hanjanna rhythm naina thiraga mayam khuba khudna wa tarka nopasi akoi saida wa ga phagi taraga phagi man tawe migidi madu chanabi oina phajabgi damakta khuba amane rule lama seme akoi gi su rule lama semnabgi damakta saireng thiriba saireng pamjaba mayamse debate ki association likhatna rule mayam ama semaga debate pamjaba mayam ge thamme saireng gi oina di hoji phawbudi leitri rule lama lergadi hena nuai gani akoi da emotion nei hena sakriba nobo kirton gi saireng maliba khangi ko hoi nobo kirton mi ma sirasa kanda law khonga num kappaga law satpado tengtha na adu man ba saireng mayam ama tholeba phajaba thibagi wana te ko heje noina thidu phajai thi haibagi wa songana te nobo kirton malaga thi haibe sunati leiriba mayam singa se leiru oide ni haibani rule lama leitarga thi ada saireng ama se kyam sangna thiba yai kyam tiana thiba yai saireng di Laisam Somarendrona Academy Award Pangi Sereni Bada, Paring Mari Katam Yawa Sering, Ima Tila could be massaging Nuxidran, my Mato, saying Amanese. Saying to Ardan with the Dilamai Marisa, Paring Namari Katanem. Lady Bird saying Giddy. Ado Tialagasu saying the poor Malay, Sangagasu saying the poor Malay. Competition I want Lapanina. Mayamda, Mitakanba, Hitan Isagi Eba, saying to give Pazabatanatana. Se arambam daren jene iramba saireng do ina phajade kamai haido rigeba doin phajaba nga tane saireng di adani akoina presentation aina lais sida mu akoina yengaga pabaga simpha puraga honabaga angang sida honaba je karambana hengerge haibigi wakhal amadi ataba khudimana loi leineba ayengba ataba bawok singda su si wakhan se demak leigeneba ado sida leiriba achum dagi phaba phajadabagi ma khara lepna baina baton tawina phamjariba koida su adum layaba adubu honaba haibado migi haija singjaba honaba haibana simbasing se pulap tinjalaeba loina ma phajare karaida ma pidorigi loina pass bi su yabana te competition esidi singatani kharana phajaba loin phajaba mayam do first ta hodre ai mana phangodre second ta hodre third ta hodre haibagi mungnang ningai karim leite akoina khangadabadi ngasi eno yauriba thorom se karino sida aigi kari contribution tawkhabage masina aigi punsigi lambi da kyamu yamna lamjingba lambi ma sapma tamda lamjing maira pirakpada kyamu yam mating pang khadigi haiba wakhalon sidaneba akoina yawgadabadi mana ge di khanbi gonoba mana di adum phanganeba suso shodana yauriba sisu asoba mana amane haina khangadabane tawbodabu simpha puraga phajana thibire hargasu saiyengdugi manungdo yauriba wahisingdugi arthase akhoi khangnabra haibisneba am kupna yengadabade simpadi nimit hubni paabda marini paabda natraga akhoi adum phajaba isei ma salakpase taabda ngahala akhoi adum simpha pura adum sakane phabu phajaraga di isei duna khudakta akhoi simpha punga meba adum ngahala adum sakane adum nangga leineba phajaba isei radio da kaida sai mayam singse loinamak mayam singge tammu ba yaudana simpha purage na hanjana paaba yaudana mathanda adum simpha puyi simpadi adum purakani tawbodabu 하이리버 와이신가 두게 아트세 거의 강하브라스 얌루이디 아트 강 버가 로이나나 레이톤 생한 바마 상네 하이리버 포세 나트부타나 마름디 머리풀기 로온세 토넬 랭고이스네 자바 이는 짝히데네 아두니 사직 타바 할것 같다 타바세 타바에는 좀 타바로 짝히네 봐
लेबाक पोत था वो चखिनेबा आर्थ खंगना मयक सेंगना मतंग साना हाइदे खुदम की वानी को फैदा पुंग है फैदा पुंग से कराइदनो अखोई खंगी तिगेन की फारसी तौबमनी थांगाल की फारसी तौबमनी कइदोई फैदा पुंग को नि खंगै कैथेर मयादा कमाई फैदा पुंग लैदिन फैदा हाइदि कै अखोई खंगब्रा फैदा पुंग की मथक्ता फारसी सगाई का की बले नंगांदा दु तौकिबा मिलु पिरांग इरोइना हाइदि नि चिंदा इरमबदुने इरमबनिमा अखोइना आर्थ खंगब्रा हाइबसे अखोइदा खैतंग हाइदि अदु इतारगदि आर्ट वही सिंदुगी आर्थ खंगिगै अइंगोंदा पुंगिंग द इमोशन अइगी कैनोदा पानबा हेनगने पालबदिना मधु कर्म वाहिनो खंबगी मतुंगिना अइगी रिदम द मधु सेमने अदु इदि मथंदा आर्ट खंदारदि सैरेंगी रिदम सेमको मथंदे यागने सैरेंग से मसाना रिदम खोंथांग यावजरब पोने तान था नायरबने अखोइ इसाना चटलिबसे खोंथांग असे रिदम नि तान थान खैतंग कायबद खुदि थिनेबा खोंग अमना अमन मथक मकालिसे अमन अनि कानबदा इचत सुंगा यारोयबा तान था कायब सुंगा यादे सैरेंग से मसाना तान था यावजरबा पोट अमनेबा वारेन नत्तेबा खबर पाबदोंग नत्तेबा यावरबनेबा अदुबु यावरिबा तान थादुदा अइ इसाना आर्थमु खंगना हाइ तारगदि अइ अमुक हेना खंगने मयामबदि खंगमगनि फैदा हाइजे नुपा नुपी हाइदि नुपासु नत्तबा नुपी नुपादा नुपी ओइबसिंदो अखोइना नपुंसक फैदा कवे अखोइगी कैथेल से असेदा ओयबा ख्वाइगी कैथेल से जोनसोन स्कूल लेबदिना सोंगी अखोइ म्युनिसिपालिटी लेरिबसे स्वाइसि बॉक्से अखोइगी कैथेलनेबा अदुगा सोम नाकंदना गवर्नर लेरिसे कोंदोक जॉब इनकोल से लेग्रेबा सिगी मरक से जोनसोन स्कूल की मनिंगा एम सेक्टर की मरक तो लंबी ग सलगा नुंग युमंगनि यंगियो मया कैथेनगिनेबा लाइफम मया खाजल थमंगनेबा कैथेन सिदा नुपी मयाम खनरक तारदी मणिपुर की कैथेन दी नुपी न कायबा थाइने दगे होना नुपी कैथेल ने इमा कैथेल ने ngasi मयाम न खंगरिसे अखोइगी दी कल्चरली हाना दगे होना कारग लाबा कैथेन मनेबा नुपी सिंग खंगरदी कनाना वायन दगे हाइबसनेबा वायन संग म थमेबा मदो अदुगी वायन संगदुदा लेरि अदुनी फैदा पुंगरिसे हाइदि संग म सारा थमेबा मसी नुपी सुनते नुपा सुनते बसले सिंसे अखोइगी अदुना मोइसिंगसिना निथौगी थोंगाप कैदोबा सुलोय ओय महारानी सिंगी करिगी मखोइदी नुपा होइतारसु नुपागी ओइबा कनोदु नत्तबनिना को अदुना फैदा पुंग हाइनेबसु असिदनेबा थौबि यादे नाकंदना कामजै बुंनेबा सगोन कामजै सानबनेबा अदु अखोइनदि खंगगसु हाइरंबा याय खंदनसु हाइरंबा याय अदुबु अखोइगी सैरेंग द सिनरिबा इपा इपुसिंगना इरमिबा थममिबा वाहि सिंसे अखोइ आर्थ खंग चंगमिनसि अदुइदि सैरेंग मतुंग थिरक्पा मतमदसु अमुक हेना ngasi फजरिसदगी सरुक खरद ओरसु हेंगकने हाइबगी थाजबदु थम्मी यादगी लोन से याम फजै अखोइना कनो तौरिसिंसे अनोबो लोनसु अदुम फजै अरिबो लोनसु फजै अरिबो लोन यावना थिरक्पा फजब सैरेंग यावी नहान मखै थेंगदबा याम फजबा अदुगा इपा इपुना थम्बिरंबा अखोइगी पावरो मयाम सानबदा सिनबा वाही मयाम अददगी पावरो पॉपटाप ओइना लैबा मयाम अमा सैरेंग सिंगसिदा हापचल आकांदा मतंग साना साना पुसलागा सैरेंग लेंबगी फजबसु अदुम थोलई मसी तसेंगमा याम नुंगाय हेना इसा इसाना इबा थिरेबि सिंगसे सिसु थागनिंगायनि मरमदि मखोइ तुंगी पुंसीदा अयिबा म ओइबगी खोंथांग द संगसेलकदे अयिबा आइबसे कैनोना नतेको मणिपुरी लौबा ngakane इने न खनबिगनु पृथ्वीगी अफावबा मयाम अमा साइंस मणिपुर दसु दुंगाइरे ngasi अफावबा इसै इबा सैरेंग इबा नोबेल इबा मयामसे डॉक्टर कमल हाइरिसनि मसा प्रोफेसर नि डॉक्टर हैबदो अना लायंबसे अदु माना इरंबा माधवीदी ngasi होजिफाव इनौद दम नौ लेरिसने माना इरंबा सैरेंगदुदी मैतै सनु गाइसे मतम कुइनगी तुंगदा लेंसिलक लै मा मैतै सनु ओइना कोइना थीदना दम लेरिसनेबा अदुना सैरेंगीदी मिपुंग खुदिमना इबा यायबा साइंस लौसु सैरेंग इबा याय दिलीप मयंगबम सैरेंग इबदा ममिंग चले मा मसा फिजिक्स ने इसदि कनाम खमोयबा विलो कुमार वारी मसा इबदा एकेडमी अवार्ड फंगे मा मसा मक्ति इंजीनियर नेबा मणिपुरी लौबा खतना कनो सैरेंग इनी आर्ट्स लौबा खतना सोमदा संगेनगनि हाइबै वाफम लेते सिदी अखोइ मयामगी पुंगिंगी मिदुगी इमोशन मांगावंदा फावरा इबा वाखल सिंगदो वाहिगी कैनोना परजेंट तौबा खतने मयामदा लांथोरपा खतनेबा को अदुना इसा इसाना इजरगा थीबसिसु हेना फै
ꯑꯗꯨꯒ ꯐꯖꯕ ꯁꯩꯔꯦꯡ ꯑꯃ ꯈꯜꯂꯒ ꯃꯗꯨꯒꯤ ꯑꯥꯔꯊ ꯈꯪꯅ ꯊꯤꯕꯗꯨꯁꯨ ꯐꯩ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯅꯣꯏ ꯁꯔꯨꯛ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯃꯨꯁꯨꯅꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯀꯣꯟꯁꯤꯟꯅ ꯄꯥꯛ ꯁꯟꯅ ꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯃꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯒ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯐꯖꯅ ꯇꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯥꯎꯅꯖꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯄꯥꯡꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯥꯎꯕꯤꯅꯕ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯤꯡ ꯌꯥꯝꯅ ꯃꯁꯤꯡ ꯌꯥꯝꯕ ꯉꯝꯈꯤꯗꯕꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯃꯊꯪꯗ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯦꯗꯥꯝ ꯗꯣꯛꯇꯔ ꯆꯤꯔꯣꯝ ꯖꯌꯥꯂꯛꯁꯃꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯏꯪꯂꯤꯁ ꯑꯦꯟड ꯀꯜꯆꯔꯦꯜ ꯁ꯭ꯇꯗꯤꯁꯄꯨ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯕꯤꯅꯕ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯧꯁꯤꯟꯖꯔꯤ. To convey my heartfelt thanks to Dr. Jerome Rasketan Singh, who is also the Associate Professor of the Department of Manipur, and a very good afternoon to my dear students. I the English Department again Manipuri se am ka hana khloba makki oide but you know Manipuri poems ti am pamna di paza bahai tare because after all Manipuri poetry is very important to know the history of Manipur as well as the culture of Manipur. Aduduna yamna phajaba wafam mayam amadi oza Rasketan su thambigre aina thoidona kasu haidingai budi leijade adu ai taragasu aina English tagi horakpanina English tagi kamaina poetry haibase horake haibase si khara kap thamjaninge poetry haibase like Socrates tagi sulaaga Socrates na poetry haibase yamna hadi poet haraga di divine inspiration yaudraga di poetry kaise iba yade haina harame and then Plato laka matamda poetry is twice removed from reality poetry haibase mi ge ideas tambani aduna twice removed from reality haina hai adudagi di amuk Aristotle lakpadagi di poetry ki importance se amuk lai poetry haibase imitation of human action haina Aristotle na moharame aduga poetry ki definition ki phases se in the history of English literature it has English you know history it has gone through different phases ta chatle Matthew Arnold gi yamna phajaba haidi a study of poetry haibasida the future of poetry is immense hairame poetry sida akhoi gi kai haidono peaceful oiba solace hai tare akhoi gi hajiki pothabam khangdraba singse poetry da phangani haina hairame hai tare ngasi gi poetry recitation sing sida ozana so haibi gre hai tare akhoi gi kai haidono rules pudi later go rules later taraga su my emphasis is on the subject content ta kari gi yeng gano harakanda presentation se ai thoidokna yam ka henna importance pi de because ozana so heavy gre khoi gi emotion da overflow to ba hai tare angang sing se like drama gi type ta poetry se thi ba hai tare khoi gi content se hek mang ba khoi gi modern theater ga lakpa kan da di Bertolt Brecht na hai se khoi gi drama se Aristotle da like it is you know akhoi drama ama yengba matam da tragedy ama yengba matam da it is a purgation of feelings and emotions high pity and fear arousal of pity and fear modern drama lakpa matam da di akhoi na Bertolt Brecht na ga hai se drama se yengaba matung da emotion du da akhoi na overflow tawraga sakhiba taraga di akhoi gi reasoning quality hai tare akhoi reason tawba ngam da ba question tawba ngam da ba akhoi gi question tawba ngam da ba hai tare sigi pot se la e ba adudana hojiki issue hajiki prevailing situation sidasu aina haining base poetry ama iraga su like or anything like any creative things hai tare iba matam sida question tawbagi kaino se yamna to honing hai tare question tawba and then akhoi reasoning pi ba why this is you know why this is happening hai ba to hojiki akhoi modern time lakpa kan da di akhoi always historicize hai aina ngasi gi poetry recitation sida yamna nungai ba haragadi angang amakhaki poetry da history gi chronology se mana thi hai tare ko 7 years devastation oiba taragasu or 1891 gi Anglo Manipur war oiba taragasu chronology ama period ba
ꯑꯩꯈꯣꯏꯅ history new historicism ꯑꯩꯈꯣꯏ Englishꯀꯤ ꯍꯥꯏꯇꯥꯔꯦꯀꯣ literature ꯒꯤ ꯃꯌꯥꯝꯁꯨ ꯌꯥꯎꯔꯦ ꯃꯅꯤꯄꯨꯔꯤ departmentꯒꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ new historicism ꯂꯥꯛꯄ ꯃꯇꯝꯗꯗꯤ history let's return to history ꯍꯥꯏꯌꯦꯕ history ꯗ ꯑꯃꯨꯛ ꯆꯠꯂꯁꯦ ꯍꯥꯏꯌꯦꯕ because history is very important narrative ꯍꯥꯏꯕꯁꯦ ꯌꯥꯝ important ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ always historicize ꯍꯥꯏꯔꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ history historiography si khak yengba tan history haibasi distortion of facts so haiba ko distortion tawba yabagi aduna bo hoji historian mayama FIR tharaga changiba sineba distortion of fact lakpanina so we need to again re-question the history aduna poetry as a genre ama oina akoina history kari tangkak yauge haibase akoina study tawba yaiba the angang singi akoigi ngasigi poetry recitation sida one interesting fact is that there is a chronology of history that I found in their poems. Adu yam nungai haitare chronology history chronology da natana the emotion and feelings of the people. Hai the history da the akoina chronology chatlingai sida mo we tend to forget the narration of the common people. Common people da kari feel kari emotion lai ka haibase akoina he poetry as a genre in order to understand history haibase yam important oi haitare aduga language ki matang da di ozana se phajana thambigre rhythm se yaudra su poem yai haina di hai ko ado aida sum yengba kan over dramatic oi ki ba batam da akhone rhythm di yawe ni di khan ba rhythm di yauge ba ozana su yaningi hana khangani rhythm ji yaud ba rhythm hai tar di ab ka habagi poto lakani da rhythm di yaud adubu modern poetry lakta de free verses su ibe yai and 4 lines khatam na so haiku ka Japanese haiku ka hai 4 lines khatam na su content pe am pro pa yai ba akona long poem pa ma either ga su ka su akai ba laite hai tare 4 lines da content yawbra khoi da khana ningi ba theme du yawbra hai ba do adu da su dum akoina explore over yai hai tare aduga meanings is very important and diction di akoi ya makan da yawdre ko and loshala kadaina hai ni emotions overflow se tohaning de ko adu rules ti lai tabni oza so hai bi gre khoi gi Manipuri recitation Manipuri poetry recitation sida akhoi gi rules and regulations di lai tabani na akhoi na mi akhoi angang sing sing na khali se ai si port se akhoi gi over dramatic oi ta emotions me am se kap ta na loud na tar de kap noi na kap law to kar ai su kap ning e ba kap ning ma tam da di content ya ba dai kaw re ba content su kaw re and then why we are celebrating why we are observing this day have is I kaw get away because thamoi se lum dhara ba hai tare ko and then adu da di tholakpa matam da di questioning qualities is I kaw re ba I forgot to question the very content akhoi gi history amadi liri da na poetry sing is akhoi gi sense of patriotism yaw sense of nationalism yaw si mayam je hangada ba do akhoi na like as an encouragement amo oina ko future generations in the pi ga da ba se akhoi na ka thokre ba emotion da sat khra bani na aduduna adu khangde ko akhoi rules and regulations so jan so hai laita bani na ayamba poetry recitations in this madam tawe hai tare ado loishala kadaina haining base always historicize sabeso akhoi poetry can also be read as a genre of interrogating the history have say sikak haining and aduga musuna seliba ngasigi not only on Patriot Day musu is organizing so many functions relating to different what to say festivals ma'am oigera ama oigera am seliko not only poetry recitation khatang nataba extempore hai tare ko extempore su sinaning debate su is also one of them sikha kharaga yamda I'm very thankful to the musu the Manipur student union for giving me an opportunity to be part of this function thank you so much kasa thajar koina asigi jury ki member oibiramba khagi ming oina panjarabada oja Dr. Raj Ketan oja da namjaba khudon khradang tamjana gi damakta negan pirna ba oja bo kongonjari
patriotic recitation competition haja batare adugi first second third ta pro music adu ngauthok chawgi ta na do jage yana ba ma tayawdana jury member ani makna haitare marketing jury member ani makna yana ba yawdana Observer tabulation adu matungina yana genuine oina ngauthok chagadoriba masigi poetry poem recitation competition adu result adu yam mangda jerke third position da mi ahom mana apagi participant ahom na third position kamina kre aduga second position ama first position ama puna position ahom laibagi panungda mi mangana first second also third position ahom asik kan kre ahanba third position adudi uthok circuit third position ahanba third position adudi jury number 1 bibir kibuma jury ani makna bibir kibuma adugi tabulation puna total da 75 mark thangba ahum adudi ahanbada ningthaujam sarika third position takre ani suba third position da khangembam pusparani chanu aduga ahum suba third position da maisnam bebiling jel chanu kaiba kagi participant ahum asina third position tabikraba matungda second position tabikraba participant adudi Lintuingan bi morang tem mahana second position takre aduga first position the one and only first position of today's poem recitation competition is none other than Akoijam Sunandi Chanu aduga mabang matang tabikraba mahirosing asi akoi chamna bakudol pijaduna sakhang jabi danjadu lawjage ado haujarage ahanbada pagi ngasigi mana sibu pibi medaba kagiche Aishwarya aduga mana sibu lawbi nabag namata kauthok chali third position ta akrabi ningthauchan Sarika Dame College of Arts research scholar Manipur University sebelum ini kita makta nasigi ani sebelum mafam kan krabi lintuing ngambi moirante Department of Dance and Music Manipur University ikong nona katok chari mingmuina panjarabada Dr. Hidam Ajit, Assistant Professor Ancient History and Archaeology. Mana sebelum ini namata katok chari Akoijam Sunandi Chanu. Naya mahu kubak kami guna kami kubak dulu. इसकी वफान थमीना बा कौशन जरी urban humanity observance of Patriots Day 13 August 2023 asida chief guest ki famong lamda lengsin biramba akhoi mayam lamjing biramba professor in lokendra
Honorable Vice Chancellor Manipur University bu ngasi gi function asida lakpiram bagi damak haini ai letana thagachari ani subda guest of honor gi famam nang da lengsin biramba Professor M Premjit Dean of Student Welfare Manipur University bu su haini ai letana thagachari aduga akhoi ngasi gi president gi famam nang da lengsin biramba Manipur University Student Union ki President Thoksom Sonamani Singmusu musugi maikai degi haninga laitana thagat perform teri aduga guest of honor ki pham nangda lengsin bramba Professor Irom Gambir Singh, Head of Department of English and Cultural Studies pusu ngasi gi function asida lakpiram bagi dama haninga laitana thagat cheri aduga Dr. Narum Sana Thomas Singh, Assistant Professor Department of Manipur University busu ngasi gi function asibu mapung phan biramba amadi lakpiramba gi damakta haininga letana phongdok jabaga loinana ngasi gi chatra sing oja sing amadi ngasi gi poem recitation asigi jury oibikhiba ojani busu musugi maikai de haininga letana phongdok jabaga loinana komona koramjari. Thank you.